Hanmamakta ngasi pungning gi warol thoro mideng tabiri basing amadi tabiri basing bu James Agrozamna taram nok chobagaloina nai koknona khurumjari ngasi gi pungning gi warol gi damakta season nazari ba number C 9077 282001 loina ngasi gi video call gi damak thamjari ba number C 7005707808 ni loina na thormasi Lantok chari basa 90.0 Wahong Radio Manipur inong nuno sapong nang liba sigumba radio channel si lantok chaba thorom ni loina na thorom si ICECOM da video habdi visual loina domno ufang bigani 129 SKTV da 1070 Elite TV GTPL cable network Diamond TV Facebook amadi YouTube masi kakta natana Manipur online radio hari basi da su thorom si domno khonje loina su taba fang bigani purumapu amuka zohana taram lok chari kongno khurum jari nuktigi phone liba pauk chasing headlines kra Lokachari. Ahmad Sanale Pataki Lokachari Mete Alliance Samadi Tado NP Manipur Yapun Mami from Fang Tokre Yellow Purup Singh Kangdok Nanaba NRC Satnanaba Warep Nakre Habawafam. Folks ki Kongsat Kidamak Sem Sari Kotuno Kongsat Adugi Mayok the Lepli Loinana Security Gakan Ba Jackson Tarolokat Krehabina Chingba Lady. Asidagi Infal Senapati Sisi Purba Service Horogani Habawafam Suyar. Amarom the Mele Singh from Thadok Chabamatam Ori Haina Jaisandra Pondoki Loinana, BJP Nalangak Sembangam Dabasi Irang Asi Waroshin Purokpangam Dre Takpani Haina Congress Namohaire. War on drugs ta Soragi Miam Sumapung Pana Sogachi Haina Ramison Pondo Powaro Yori. Nomaina Pan Kiba Miron B Amagi Machale Kidre Senaba Singh Cherak Piu Haina Wakat Malag. Maungnaha Amaching Neningai Oibamong the Pukri the Taduna Lakidre Hari. Amarom da amot akai langthokpam oriba mafam kunda nahongna na sengbat sagatuna miyam gi pothafam ohela kadori haiba warol masya zeriwam gi hanagi osi ibo tombi judicial custody da remand lauthakre loina na nukti gi fongliba topa pause singi headlines krasu puningi warol gi thoromasi da pijari tabiri be singna headlines singa sitabiraga dongi wafam na chingbadu dongi mor thambi ba yagani Naharol ge thawdang ge headlines tasu Manipur da horiba irang asi state ke mayok tanate ing tappa purokna bani haiduna miyam ge mathak ta arm force season na yade hana regiju na fondorle amarom da Manipur da santi anjelangna na bathado NP amadi mate alliance delhi de mifam pangthok rahe ba wafam AR na UKNA ge kem thogai kre ha ba warol photo ko kona na phongli folks ge santi ge khongchat sem sabal loi kre lenga na subas service arrange tokre MLA Singh Laina PR Thamjinba Miyam Bunungsi de Takpani Haiba Congress ko afam yari. Cherak Phangdana Naba Kulai surrender Taubugi Matam Sangdok Pina Naba Koki Zona Haizer Krehari. Amaromda International Women's Day Kolkongi Maikadigi Famagol Piragli Nasi Mars ki Nipanasi Malemda Ladiba Nupi Oibi Singi Oiban Numit Kunai loan, semi loan, Laisem loan, Hariba Puarida Nainaduna. Nupi Singi Singman Wairaba, Numit Asida Suko Komiki Makadi Famangol, Piragli. Loinana Pona Fongi headlines the governor Pikiba Kulai Pikal and Bagi Matam Loki with the Ching Tamanimoto operations at Tabahore, no may contact a rope bomb taret, Loinana Koki Gelabran Tarani to Gaikre. Kulai surrender Tauroi Muklamba Koki Sena Governor Matam Sangdo Piu Haiva, Waron Haizerakli. Kotuna Foski religi mayok the lebli hana rup amarom da dilu kharani di sogali haiba wafam amarom da ngasidagi bus zenba ho batanatana helicopter paiba so hogani hari korkomna nupi singh da yaifa fauzel piragli haiba warol chi pauk che ai hamada loina mak yaure masigi mathakta panam gi headlines asu scott ko loina na senapati amade chorchanpur bus service hogani haiba warol Amaromda Manipur Mahosagi Punchida Hanjelak Lagani Hana Kiran Rejizuna Fongdok Pawarol Amaromda na Dr. Singh na Sen gi khalaga thabak tawroidabani haina director Chamona Fongdok ki Pawarol yauri Malem gi nupi Singh inwit oibana ngasi si tongan ba mioi kana yefa fauzel pinarak pasu yauri Janim statare chuba janna Ujadi Divas Pangthokre Lambi chathok chachin yahalak pa ing tapa hanjelak na bagi ahan bokong thang ni lawi haina bimola koi jamna phongdo ki bawaro yauri loina na khoyan lan paugi headlines asu MLA yankai hena leiraba su PR thamli basi lengak chalai ba heitabagi ni haina AICC in charge na phongdorokli
President's rule koina thamgera thamoira Congress ki dimikhal sem saba hore haibo warol amaromda ing tapa porona bagi khongtang nimpal senapati chorachandpur fawgi bus service hogani chief secretary na phongdo ki bawafam Bishnupur da nongai pikhala kadaba matam loi ki badagi combined force operation sathaba hore kuju kalaising phaga lehari loinana sobam sa Indra Kumar Site Academy Translation 2024 gi mana pirakle Machau home lerebi mongna ha machingna ngai oba mongda pukri da taduna siraga lerom khre hari Russia gi mateng dagi Myanmar da liquefied natural gas gi terminal ama hangdo ko dori hari malem gi nupi gi numita korkom na ya famango pirakli haibo siloina na lanjelak tringai da di poroibana kethel fawba ithanta kahande adubu haujik lambi gi full marakta pochai yole hena Churachandpur dagi Lakiba lanjenarak bi amana asi haktheng na ba pawdam da yawre Amaromda Syria security force amadi Assad saugatpa singi marakta khut thokna badagi miyoi humbadra rom sikre Amaromda US amadi Ukraine Saudi Arabia da wari sanargani hari Nauru Island ge citizen oina rava offer tawkre haibo wafum su yawri sidana tana Lan makhan ama hekta da sokna bagi sem sare hairiba America amadi China lebak ani gi marakta kariguma lan sokna rak labadi kanana lan ngambai yai haibagi report ama su yawri amaromda Trump hundurang hangluba golf thabak tagi lok thokre hari Bashar al-Assad ke supporter sing na miyoi humbudara rom hatkre loinana Yunus Khan Bangladesh ki lengak hek pairak padagi Sufi Muslim Singi Masjid Chamarom da landa kre hari Saina na Taiwan belun taramatoi thajilakre Trump na Sunitabu space tagi puruk lagani haibo warol yawre loinana Baluchistan gilam China da pithokre haiba wafam su yawre Hamas na Trump ta amuk dhamki tawduna aki akhang pikre haibo warol asiga loinana ngasi gi damakta di matang asida pungning gi warol thorom loisin Api gani ngasi puning warol the pijari ba paukse pato pagi tanga solution jare loinana pijari ba headlines sing asi manung dagi adomna karamba wafam thambining bagi pukat pining bagi mayam da thambiu asi da natang ngarang call phangba sing yamna toina call phangba sing na torom sile piraga panghauda ba sing da khudong sa ba su piminasi koi number hangdok chare paukse paringe da ko lakpa sing paida ba do hojik ti paija bagi khudong sa ba do lejare call tobiu pijari ba headlines sing asigi Mot adom phongdo pirak pe yai adu natrabasu sandok chari ba thorongi matang do oibe yai adom na kanaba mayam punamak tamina ba khangmina ba kanaba ya ba wafam sing da puthok piu kari mata kaide loinana aikoi khak thagat pagi oirabadi call tobidrabasu puningi warol da natrabasu atopa matam da call tobiu han bada call khachage kodong sa ba pijari hello yamba nong security kai khongari Yamba kai khongari ga doina na yam pung tabi video kai khongari tap yamba ngasi gi khongchat yamba na jodum ubiram ne mayam na jo oi ubiram ne internet thing na tan na mobile gi khuthang gi na naw su ujare ai ka hoi tang ko pi yo bagi khoi gi state transport bus yokhilak pada nung thadarak pa thumdalak pa bagi somdagi namu adugi pakhum moina tear gas ka pa haidare ne action dui matung na reaction kha tawda yada na adu masi afa dinate makoi je gyan kang ganda taraka doi no miyam na kanam sauni na ju gyan da biro akoi ami sai te dum hainari bibo ba mane ado state government ki local pa ngam na di central government na local pa da thung pai ne ba makoi ju yam so ma na dei som da police sok da na am lan thum gari na ting mai kharak ko te yamna Adubo sexpire hoji so ise hoji karigumba hanagi je chief minister CM Biren leiram taragadi manani mangoda sauduribni adu hoji kisidi PR gi kangbu ni governor do sautare ni ko moi chawning do jai wakan da governor da bu chawning ngaroi moi ami sa da chawning ngani oh yes maduni haji center da saurne bo aduna yengina si yamna du sigi ma khakhai da koi nyamna jadum adune pa hek sa piru no ka hai state transport bus ta thong da mai te kai su to ngam moi ba adanga sai yamna nuai ba hai ga da koi khunga ka chinau sing gi ma ta
ꯈꯔ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯕꯦꯡꯒꯣꯜꯒꯤ ꯏꯌꯥꯝꯕ ꯔꯣꯕꯤꯟ ꯃꯉꯥꯡꯅꯐꯥꯎ ꯉꯟꯇꯥꯅ ꯂꯥꯏꯚꯁꯦ ꯊꯥꯔꯛꯄꯗ ꯑꯩ ꯌꯦꯡꯖꯩ ꯍꯥꯏꯕ ꯑꯩ ꯎꯏꯌꯦ ꯅꯪꯅ ꯁꯦꯛꯁꯄꯤꯌꯔꯅ ꯀꯣꯃꯦꯟ ꯄꯤꯕꯗ ꯑꯩꯁꯨ ꯄꯥꯔꯝꯃꯤ ꯍꯣꯏ ꯑꯗꯨ ꯑꯇꯣꯞꯄ ꯑꯝꯇ ꯅꯠꯇꯦꯗ ꯃꯥꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯅ ꯏꯌꯥꯝꯕꯗꯨꯅ ꯊꯧꯖꯤꯜꯂꯨꯔꯁꯤꯔꯥ ꯍꯥꯏꯔꯒ ꯍꯟꯗꯛꯀꯤ ꯚꯥꯏꯔꯦꯜ ꯆꯠꯄꯗꯣ ꯌꯥꯅꯤꯇ ꯍꯥꯏꯌꯨ ꯍꯥꯏꯕꯒꯤ ꯀꯣꯃꯦꯟꯇꯣ ꯃꯥꯅ ꯂꯥꯟ ꯂꯧꯈ꯭ꯔꯦꯕ ꯏꯌꯥꯝꯕꯗꯨꯅ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯗꯗꯤ ꯀꯣꯃꯦꯟꯇ ꯀꯩꯅꯣꯗꯣ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯖꯈ꯭ꯔꯦ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯅꯪꯕꯨ ꯀꯥꯏ ꯌꯥꯗꯣꯏꯅꯣꯗ ꯏꯌꯥꯝꯕ ꯅꯪ ꯀꯥꯕꯨ ꯌꯦꯡꯉꯒ ꯂꯥꯏꯚ ꯊꯥꯖꯔꯛꯏꯕꯣꯅꯤ ꯑꯗꯣ ꯂꯥꯏꯚ ꯊꯥꯔꯛꯄꯗꯨꯒꯤꯁꯨ ꯊꯥꯒꯠꯆꯩꯅ ꯑꯩ ꯀꯣꯃꯦꯟꯇꯁꯨ ꯑꯗꯨꯝ ꯄꯤꯖꯔꯤ ꯊꯥꯒꯠꯆꯩ ꯏꯌꯥꯝꯕ ꯃꯌꯥꯝ ꯀꯣꯜ ꯇꯧꯕꯤ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯍꯥꯏꯖꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯅꯗꯤ ꯌꯥꯔꯛꯀꯅꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏ ꯊꯤꯡꯉꯛꯀꯗꯣꯏꯅꯣ ꯑꯍꯥꯟꯕꯗꯤ ꯈꯤꯇꯪ ꯁꯥꯎꯅꯤꯡ ꯇꯧꯔꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯆꯠꯂꯝꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯕꯁꯁꯨ ꯁꯤ ꯍꯥꯏꯔꯒ ꯇꯦꯟꯁꯟꯖꯒꯦ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯃꯩ ꯍꯧꯈ꯭ꯔꯦ ꯃꯩ ꯍꯧꯔꯒꯁꯨ ꯏꯟꯗ꯭ꯔꯒꯗꯤ ꯂꯦꯡꯉꯣꯏ ꯑꯗꯨꯅ ꯏꯟꯕ ꯍꯧꯔꯤꯁꯦ ꯂꯦꯡꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯂꯦꯡꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯅ ꯑꯗꯨꯝ ꯑꯐꯕ ꯈꯣꯡꯊꯥꯡꯅꯦꯅ ꯂꯧꯕ ꯌꯥꯏ ꯃꯔꯝꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯗꯅ ꯂꯩꯗꯣꯏꯅꯣꯅ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯈꯤꯗ ꯇꯥꯔꯗꯤ ꯑꯗꯨꯝ ꯑꯃꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯋꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯗꯤ ꯃꯁꯤ ꯑꯔꯥꯟꯕ ꯀꯩꯅꯣꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯗꯅ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯕꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯇ꯭ꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯣꯠꯅꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯅꯦꯅ ꯂꯩꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯨꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯋꯥꯅꯔꯛꯀꯅꯤ ꯃꯔꯝ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯕꯨꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯃꯣꯏ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯑꯦ ꯃꯣꯏꯗ ꯀꯥꯞꯁꯜꯂꯨ ꯃꯣꯏ ꯀꯥꯞꯁꯜꯂꯨ ꯀꯥꯏꯅ ꯍꯥꯏꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯣꯏꯅ ꯌꯦꯡꯕꯤꯗꯕꯗꯨꯒꯤꯗꯤ ꯌꯦꯡꯕꯤꯗꯕꯅꯤꯀꯣ ꯁꯨꯝ ꯌꯦꯡ ꯂꯩꯔꯒ ꯃꯣꯏꯅ ꯀꯥꯞꯁꯜꯂꯒ ꯑꯩꯈꯣꯏꯗ ꯁꯨꯝ ꯁꯣꯛꯂꯩꯗ ꯑꯩꯈꯣꯏꯅ ꯋꯥꯔꯧꯋꯦꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯥꯞꯇꯅꯕꯁꯨ ꯁꯤꯟꯕꯤꯗꯧꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯃꯈꯨꯠꯇꯁꯨ ꯈꯨꯠ ꯍꯟꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕ ꯃꯅꯤꯡ ꯇꯝꯅꯅꯕꯒꯤꯗꯃꯛ ꯂꯥꯟꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯡꯒꯨꯝꯕ ꯏꯌꯥꯔꯀ꯭ꯔꯥꯐꯀꯨꯝꯕ ꯍꯦꯂꯤꯀꯣꯞꯇꯔꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯆꯧꯕ ꯅꯣꯡꯃꯩ ꯍꯥꯏꯇꯥꯔꯦ ꯆꯨꯝꯅꯒꯤ ꯅꯣꯡꯃꯩ ꯄꯥꯏꯅꯔꯤꯕ ꯅꯣꯡꯃꯩꯁꯤ ꯅꯠꯇꯅ ꯇꯉꯥꯏ ꯐꯗꯅꯀꯣ ꯇ꯭ꯋꯤꯟꯁ ꯃꯣꯇꯣꯔꯐꯥꯎꯒꯤ ꯆꯥꯡ ꯑꯗꯨꯋꯥꯏꯐꯥꯎꯗꯪ ꯑꯗꯨꯗꯩ ꯍꯦꯟꯕ ꯈꯨꯠꯂꯥꯏꯒꯥꯏꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯕ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯄ ꯂꯥꯟꯅꯤ ꯃꯗꯩꯗ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯀꯥꯏꯅ ꯂꯩꯌꯦꯕ ꯑꯗꯣ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯖꯤꯛ ꯇꯝꯄꯥꯛꯇ ꯑꯗꯨꯒ ꯑꯇꯩ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝ ꯂꯥꯜꯍꯧꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯈꯤꯕꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯄꯥꯈꯪ ꯃꯆꯥꯒ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯅ ꯌꯥꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯁꯤꯖꯤꯟꯅꯩ ꯀꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯕꯔꯗꯒ ꯄꯥꯕ ꯌꯥꯎꯖꯍꯧꯋꯦ ꯇꯥꯖꯍꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯂꯥꯟꯁꯦ ꯂꯩꯄꯥꯛ ꯃꯅꯨꯡꯒꯤ ꯂꯥꯟ ꯊꯣꯛꯑꯀꯥꯟꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯂꯥꯜꯍꯧꯕꯗꯨꯐꯥꯎ ꯍꯥꯠꯇꯕꯤꯗ ꯍꯣꯏ ꯃꯈꯨꯠ ꯆꯜꯂꯒ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯔꯤꯉꯩꯗꯤ ꯐꯥꯅꯕ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯦꯟꯀꯥꯎꯟꯇꯔꯒꯨꯝꯕ ꯀꯔꯤꯁꯦ ꯇꯧꯗꯅꯕ ꯔꯨꯜꯁ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯂꯥꯟ ꯇꯧꯕꯁꯤꯗꯁꯨ ꯅꯣꯏ ꯅꯣꯡꯃꯩ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯑꯣꯟꯁꯤꯜꯂꯒ ꯕꯗ꯭ꯔ ꯀꯥꯞꯇꯅ ꯍꯦꯛꯇ ꯃꯣꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯔꯣ ꯃꯣꯏꯗ ꯑꯣꯏꯔꯣ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯗꯨꯝꯕꯗꯨ ꯂꯩꯕꯅꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯂꯥꯟꯅꯤꯅ ꯑꯇꯣꯞꯄ ꯋꯦ ꯑꯃꯗ ꯇꯧꯅꯕꯅꯦꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯛꯏꯁꯤꯅꯤꯀꯣ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯠꯄ ꯅꯠꯇꯕꯗ ꯑꯃ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯍꯜꯂꯣ ꯑꯣꯖꯥ ꯕ꯭ꯔꯖꯃꯣꯍꯟ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯍꯜꯂꯣ ꯑꯩ ꯀꯥꯏꯔꯦꯝꯕꯤꯈꯣꯛꯇꯒꯤ ꯑꯣꯖꯥ ꯕ꯭ꯔꯖꯃꯣꯍꯟꯅꯤ ꯑꯣꯖꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏ ꯑꯃꯅꯤꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯉꯁꯤ ꯅꯣꯡꯅꯤꯡꯉꯤ ꯑꯗꯨꯝ ꯐꯣꯟ ꯇꯧꯗ꯭ꯔꯦ ꯑꯗ ꯑꯩ ꯁꯨꯝ ꯃꯌꯥꯝ ꯇꯧꯅꯕꯗꯨꯗ ꯑꯩꯁꯨ ꯂꯦꯞꯆꯕꯅꯤ ꯑꯗꯨꯕꯨ ꯊꯦꯡꯅ ꯉꯥꯏꯍꯥꯛ ꯑꯣꯖꯥ ꯍꯦꯃꯟꯇꯒꯤ ꯐꯦꯁ ꯇꯨ ꯐꯦꯁꯇꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯊꯧꯔꯝꯁꯤ ꯂꯣꯏ ꯇꯥꯕꯅꯤꯅ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯂꯛꯈꯤ ꯊꯧꯔꯝꯗ ꯄꯔꯥꯅꯤꯅ ꯇꯥꯏ ꯑꯗꯨꯗ ꯑꯩ ꯍꯧꯕꯗ ꯂꯣꯏꯐꯥꯎ ꯇꯥꯖꯩ ꯑꯗ ꯀꯔꯤ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯈꯔ ꯊꯛꯆꯤꯜꯂꯒ ꯐꯣꯟ ꯇꯧꯔꯛꯄ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯇꯥꯏ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯁꯨ ꯇꯥꯏ ꯑꯗꯨꯃꯥꯏꯅ खर सत्संग चाहलगा फोन तौरगा इछै छैनी गाना फरी फरांग तौदु ताबदा यामन नुंगाइजदबा अदे नुपी मतना थौरमदु पांथोकजबनी दो माना मितु ताबदा पुष्पानी जे याम नुंगाइरमो अदो अखोइना बो ताबदा अदु यौना ओटोरुबदुनदी नुंगाइजदे अना मदुम फोटोसके तौबनी मतुंदा सुम थौरमदा अमुअना अदुमाइन तौबिरकनु हैना थमजगे अना
ꯇꯧꯖꯔꯛꯄꯅꯦ ꯑꯣꯖꯥ ꯑꯣꯖꯥ ꯕ꯭ꯔꯖꯃꯣꯍꯟ ꯑꯗꯨꯒꯨꯝꯕ ꯋꯥ ꯌꯥꯎꯔꯒꯁꯨ ꯃꯤ ꯃꯃꯤꯡꯒ ꯈꯪꯍꯧꯔꯒꯗꯤ ꯃꯃꯤꯡꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯍꯦꯛ ꯑꯗꯨꯝ ꯀꯣꯟꯅ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯒꯁꯨ ꯌꯦꯡꯖꯒꯦ ꯌꯥꯗ꯭ꯔꯒꯗꯤ ꯊꯧꯔꯝ ꯑꯃꯨꯛ ꯌꯥꯎꯗꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯔꯛꯄꯀꯣ ꯑꯗꯨꯝ ꯌꯥꯎꯗꯤ ꯌꯥꯎꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯛꯆꯟ ꯆꯥꯁꯜꯂꯒ ꯇꯧꯔꯛꯄ ꯑꯗꯣ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗꯁꯨ ꯀꯣꯜ ꯇꯧꯔꯛꯄ ꯊꯛꯆꯟ ꯆꯥꯁꯜꯂ ꯇꯧꯕ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯅꯣꯂꯨꯛꯆꯕ ꯍꯥꯏꯇꯥꯔꯦ ꯐꯖꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯅ ꯇꯉꯥꯏ ꯐꯗꯕꯗꯤ ꯐꯠꯇꯕ ꯄꯛꯑꯗꯤ ꯐꯠꯇꯕꯗꯣ ꯀꯟꯊꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯐꯖꯅꯕꯒꯤ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯅꯁꯨ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥ ꯕ꯭ꯔꯖꯃꯣꯍꯟ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯋꯥꯐꯝꯁꯤ ꯈꯪꯍꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯉꯁꯤ ꯉꯔꯥꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯈꯛ ꯂꯦꯞꯄꯒ ꯑꯗꯨꯝ ꯀꯣꯜ ꯇꯧꯁꯟꯕꯁꯨ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒꯦꯞꯀ ꯂꯩꯕꯗꯣ ꯑꯗꯨꯗꯗꯤ ꯍꯟꯖꯟꯖꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯇꯣꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤ 5-10 ꯈꯛꯀꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯇꯥꯔꯛꯀꯗꯣꯏꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯣꯄꯤꯛꯁꯤꯡ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯨ ꯉꯁꯤꯒꯤ ꯑꯩꯅ ꯍꯦꯗꯂꯥꯏꯟꯁꯇ ꯄꯤꯖꯔꯤꯕꯁꯤꯡ ꯃꯌꯥꯝꯗꯨ ꯃꯨꯟꯅ ꯇꯥꯕꯤꯔꯀꯥꯟꯗ ꯑꯗꯨꯒꯤꯗꯨꯒꯤ ꯃꯣꯠ ꯑꯗꯨꯝ ꯊꯝꯕꯤꯕ ꯌꯥꯏ ꯀꯔꯤꯝꯇ ꯀꯥꯏꯗꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯤआꯔꯒꯤ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯁꯨ ꯑꯗꯨꯝ ꯃꯑꯣꯡ ꯇꯥꯅ ꯑꯗꯨꯝ ꯐꯣꯡꯗꯣꯛꯑ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯈꯟꯅ ꯅꯩꯅꯕ ꯗꯤꯕꯦꯠ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯝ ꯐꯖꯅ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯆꯩꯕ ꯈꯣꯠꯄꯒꯤ ꯃꯊꯧ ꯀꯔꯤꯝ ꯇꯥꯗꯦꯕ ꯑꯗꯨꯒ ꯄꯤꯔꯤꯕ ꯇꯣꯄꯤꯛꯁꯤꯡꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯩꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯅꯩꯅꯕꯁꯨ ꯑꯗꯨꯝ ꯍꯧꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁ ꯑꯃꯗꯤ ꯊꯥꯗꯧ ꯑꯦꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦꯒ ꯍꯥꯏꯕꯁꯤꯗ NRC ꯆꯠꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯁꯤ ꯃꯣꯠ ꯊꯝꯕ ꯌꯥꯏ ꯁꯤ ꯃꯌꯥꯝ ꯀꯔꯤꯝ ꯍꯥꯏꯅꯤꯡꯗꯕ꯭ꯔꯣ ꯃꯌꯥꯝ ꯁꯤꯗꯩꯗ ꯁꯨꯝ ꯍꯥꯏꯅꯩꯗꯨꯁꯤ ꯌꯥꯏꯗꯅꯀோ ꯑꯗ ꯐꯣꯛꯁꯀꯤ ꯈꯣꯡꯆꯠꯀꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ ꯀꯣꯇꯨꯅꯨ ꯈꯣꯡꯆꯠꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤ ꯀ ꯍꯥꯏꯕꯁꯤꯗ ꯐꯣꯛꯁꯀꯤꯁꯤꯗꯤ ꯐꯩ ꯈꯣꯡꯊꯥꯡꯁꯤꯗ ꯑꯩ ꯌꯥꯖꯅꯤꯡꯉꯤ ꯀ ꯍꯥꯏꯔ ꯀꯔ ꯑꯩ ꯃꯁꯤ ꯈꯤꯇꯪ ꯌꯥꯅꯤꯡꯕ ꯋꯥꯠꯂꯤ ꯍꯥꯏꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯕ ꯁꯤꯐꯧꯗ ꯀꯣꯇꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤ ꯍꯥꯏ ꯑꯁ ꯃꯁꯤ ꯃꯣꯏ ꯂꯦꯞꯄꯤꯁꯤ ꯐꯠꯇꯦ ꯃꯁꯤ ꯅꯨꯡꯁꯤꯅꯕꯔꯣꯝꯗ ꯑꯗꯨ ꯀꯥꯏ ꯁꯨꯝ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯌꯥꯏ ꯁꯨꯝ ꯃꯗ MLAꯁꯤꯡ ꯐꯝ ꯊꯥꯗꯣꯛꯆꯕ ꯃꯇꯝ ꯑꯣꯏꯔꯦꯅ ꯖꯣꯏꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯖꯅꯤꯡꯉꯤ ꯀꯥꯏꯅ ꯌꯥꯅꯤꯡꯗꯦ ꯁꯤ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕ ꯃꯤꯔꯣꯟꯕꯤ ꯑꯃ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯃꯆꯥꯗꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯀꯥꯟꯗ ꯁꯤꯈꯤꯕꯗꯨ ꯃꯃꯥꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯔꯝꯒꯗꯒꯦꯕ ꯁꯤ ꯃꯌꯥꯝ ꯀꯔꯤꯝ ꯍꯥꯏꯅꯤꯡꯗꯕ꯭ꯔꯣ ꯁꯤ ꯃꯇꯥꯡꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯏꯑꯕ ꯁꯨꯝ ꯋꯥꯐꯝ ꯑꯃꯕꯨ ꯁꯤꯅꯦꯕ ꯑꯗꯨꯅ ꯍꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯖꯩ ꯑꯩꯈꯣꯏ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯊꯧꯔꯝꯗꯨꯒꯤ ꯐꯖꯩ ꯑꯗꯨ ꯇꯌꯥꯏ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯁꯨꯝ ꯑꯗꯣꯝꯗ ꯁꯨꯝ ꯅꯠꯇꯕꯤꯗ ꯍꯥꯏꯇꯥꯔꯦ ꯈꯟꯅꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯨ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯗꯤ ꯇꯣꯄꯤꯛꯁꯇꯗꯤ ꯍꯩꯔꯣꯏ ꯑꯗꯨꯅ ꯍꯩꯇꯕꯅꯤꯅ ꯇꯧꯖꯔꯤꯅꯤꯀꯣ ꯑꯗꯩ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯂꯧꯈꯠꯆꯒꯦ ꯑꯗꯩ ꯃꯧ ꯅꯍꯥ ꯆꯍꯤ 3 ꯁꯨꯔꯕ ꯉꯥꯛꯄꯤꯒꯅꯤ ꯃꯆꯥ 3 ꯁꯨꯔꯕ ꯃꯁꯥꯒꯤ ꯆꯍꯤꯅ 32 ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯁꯤꯔ ꯂꯩꯔꯝꯃꯦ ꯍꯥꯏꯁꯦ ꯑꯗꯨ ꯑꯍꯤꯡꯗ ꯁꯤꯔꯨꯝꯕ ꯅꯣꯡꯉꯥꯜꯂꯕꯗ ꯁꯤ ꯂꯩꯔꯝꯃꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯒꯥꯏꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯑꯃ ꯇꯧꯔꯦ ꯍꯦꯛꯇ ꯍꯧꯕ ꯌꯥꯏꯑꯕ ꯊꯣꯛꯏꯅꯦꯕ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯃꯧ ꯑꯃ ꯁꯤ ꯂꯩꯔꯝꯃꯦ ꯍꯥꯏꯁꯦ ꯑꯗꯨ ꯉꯔꯥꯡ ꯅꯍꯥꯟꯐꯧꯗꯤ ꯁꯤꯔꯝꯗ꯭ꯔꯤꯅꯦꯕ ꯃꯥꯁꯨ ꯃꯥꯏꯁꯨ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯁꯤꯔꯛꯏꯗꯨ ꯀꯩꯒꯤꯅꯣꯕ ꯃꯤꯅ ꯍꯥꯠꯂꯤꯔꯥ ꯀꯅꯥꯅ ꯍꯥꯠꯂꯤꯅꯣ ꯃꯥꯗꯤ ꯑꯍꯤꯡꯗꯨꯗ ꯀꯩꯗꯧꯔꯨꯏꯅꯣ ꯑꯗꯩ ꯄꯨꯂꯤꯁꯅ ꯀꯃꯥꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯝꯒꯅꯤ ꯇꯌꯥꯏꯗ ꯇꯧꯔꯤꯗꯣ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕ ꯅꯨꯄꯤꯗꯨ ꯃꯥ ꯐꯣꯟ ꯄꯨꯈꯤꯕ꯭ꯔꯥ ꯃꯥ ꯐꯣꯟ ꯀꯔꯝ ꯀꯥꯟꯗ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯀꯣꯜ ꯀꯧꯊꯣꯛꯈꯤꯕ꯭ꯔꯥ ꯃꯤꯅ ꯐꯣꯟ ꯇꯧꯔꯝꯕ꯭ꯔꯥ ꯃꯥꯒꯤ ꯐꯣꯟꯗ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯕ꯭ꯔꯥ ꯃꯥ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯥ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌా ꯄꯥꯏꯕ꯭ꯔꯥ ꯑꯗꯩ ꯃꯥ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯃꯥ ꯀꯔꯤꯝꯇ ꯃꯔꯥꯜ ꯂꯩꯖꯗꯕ꯭ꯔꯥ ꯂꯩꯗꯅꯀꯣ ꯆꯤꯡꯅꯕꯗꯤ ꯃꯌꯥꯝ ꯂꯩꯗꯣꯏꯅꯦꯕ ꯀꯃꯥꯏꯅ ꯄꯨꯈ꯭ꯔꯤꯗ ꯁꯤ ꯂꯩꯔꯝꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯥ ꯑꯅꯥꯕ ꯍꯧꯔꯛꯇꯅ ꯏꯁꯤꯡꯗꯒ ꯂꯩꯕ꯭ꯔꯥ ꯏꯄꯤꯂꯤꯞꯁꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤ ꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯌꯥꯏꯒ ꯇꯥꯍꯜꯂꯤꯁꯦ ꯇꯌꯥꯏꯗꯨꯒꯤ ꯋꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯕꯗꯨ ꯈꯛ ꯅꯠꯇꯦꯕ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯊꯣꯛꯂꯛꯄꯗ ꯂꯥꯏꯐꯇ ꯑꯗꯨꯝ ꯄꯥꯟꯁꯤꯜꯂꯛꯀꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯇꯦꯟꯁꯤꯟꯖꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯦ ꯍꯜꯂꯣ ꯆꯥꯡ ꯄꯥꯔꯇꯤꯒꯤ ꯀꯧꯖꯩ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛꯇꯒꯗ ꯍꯥꯏꯖꯒꯦ ꯇꯧꯅꯤ ꯁꯥꯔ ꯁꯥꯔꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯂꯥꯛꯑꯝꯗꯥꯏꯗ ꯁꯥꯔꯅ ꯆꯦꯛ ꯍꯥꯏꯔꯛꯄꯁꯦ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯂꯥꯛꯇꯣꯔꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯆꯦꯛ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯁꯥꯎꯟ ꯊꯣꯛꯇꯕ ꯍꯦꯛꯇ ꯌꯥꯎꯋꯦꯕꯀꯣ ꯋꯥ ꯇꯞꯇꯥꯏ ꯉꯥꯡꯉꯨꯔꯒꯅꯦ ꯋꯥꯁꯦ ꯑꯝꯇ ꯇꯥꯔꯝꯗꯕ ꯌꯥꯎꯕ ꯑꯗꯨꯅ ꯑꯩꯅ ꯆꯦꯛꯀꯅ ꯇꯨꯃꯤꯟꯅ ꯍꯥꯏꯗꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯆꯦꯛ ꯍꯥꯏꯔꯗꯤ ꯑꯁ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯂꯥꯛꯇꯧꯔꯦ ꯀꯥꯏꯅ ꯊꯃꯣꯏꯁꯦ ꯈꯟꯖꯕ ꯑꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯁꯥꯏꯂꯦꯟ ꯋꯦꯡ ꯊꯧꯔꯛꯄꯗꯣ ꯁꯥꯔ ꯑꯗꯨ ꯊꯧꯔꯛꯑꯗꯤ ꯂꯣꯏꯈꯤꯗ꯭ꯔꯕ ꯌꯥꯝ ꯄꯥꯈꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯍꯧꯕ ꯂꯩꯕꯅꯤꯅ ꯑꯔꯣꯏꯕ ꯂꯩꯗꯣ
ꯑꯔꯣꯏꯕꯁꯨ ꯂꯩꯇꯕ ꯌꯥꯗꯕꯅꯤꯗꯣ ꯄꯣꯛꯂꯕꯅꯤꯅ ꯁꯤꯗꯣꯔꯤꯕꯅꯤꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯒꯁꯦ ꯌꯥꯝ ꯇꯦꯟꯁꯜꯂꯛꯑꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯁꯥꯔ ꯅꯨꯡꯉꯥꯏꯕꯩꯔ ꯈꯪꯗꯦ ꯀꯩꯁꯨ ꯇꯦꯟꯕ ꯂꯩꯇꯦ ꯃꯤꯅꯠ 90ꯗꯤ ꯑꯗꯨꯝ ꯁꯥꯡꯕꯅꯤ ꯍꯣꯏ ꯁꯤ ꯍꯥꯏꯖꯅꯤꯡꯕ ꯁꯥꯔ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯡꯗ ꯃꯌꯥꯝ ꯄꯣꯊꯥꯅꯅꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯣ ꯇꯥꯕ ꯈꯛꯇꯪ ꯑꯣꯏꯗꯕ ꯁꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯗꯨꯒ ꯐꯃꯨꯡꯗ ꯁꯤ ꯂꯩꯔꯝꯃꯦꯕ ꯃꯣꯏ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯅꯣꯡꯉꯥꯜꯂꯒ ꯈꯪꯗꯦꯕ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯊꯣꯛꯂꯛꯇꯦꯅꯦ ꯉꯔꯥꯡꯁꯨ ꯊꯣꯛꯂꯛꯇꯦ ꯅꯍꯥꯟꯁꯨ ꯊꯣꯛꯂꯛꯇꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦꯅ ꯌꯦꯡꯉꯨꯔꯀꯥꯟꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯀꯥꯟꯗ ꯌꯨꯝ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯌꯨꯝ ꯑꯃꯗ ꯃꯃꯥ ꯃꯆꯥꯗꯨ ꯁꯤꯔ ꯂꯩꯔꯝꯃꯦꯕ ꯑꯉꯥꯡ ꯃꯆꯥꯗꯨꯒ ꯃꯃꯥꯗꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯤꯔꯥ ꯀꯅꯥꯅ ꯍꯥꯠꯂꯤꯅꯣ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯦꯌꯦ ꯑꯗꯨꯒꯤ ꯀꯦꯁꯇꯣ ꯂꯣꯏꯈꯤꯗ꯭ꯔꯦ ꯑꯩꯅ ꯈꯪꯗꯕꯩꯔꯥ ꯈꯪꯗꯦꯀꯣ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯝꯒꯅꯦꯕ ꯀꯅꯥꯅ ꯍꯥꯠꯂꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯅꯨꯄꯤꯗꯨ ꯐꯃꯨꯡꯗ ꯃꯥ ꯂꯩꯔꯝꯃꯤꯗꯨ ꯃꯐꯤ ꯃꯔꯥꯡꯁꯨ ꯏꯀꯣꯝ ꯀꯣꯝ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯗꯣ ꯁꯤꯒꯥꯏꯁꯤ ꯌꯦꯡꯕꯤꯌꯨꯅꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯖꯗ꯭ꯔꯕ ꯃꯆꯥ ꯑꯃꯒ ꯍꯤꯡꯅꯕꯒꯤꯗꯃꯛ ꯌꯨꯝꯗꯣꯡ ꯄꯣꯝꯗꯒ ꯂꯩꯖꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤ ꯂꯩꯔꯝꯃꯦ ꯒꯥꯏ ꯑꯗꯨꯒꯤ ꯀꯦꯁ ꯀꯥꯏꯁꯦ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯂꯣꯏꯁꯤꯟꯗꯅ ꯂꯩꯈꯤꯕ ꯒꯥꯏꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯅꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯝꯃꯦꯅ ꯈꯜꯂꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯃꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯀꯦꯁ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯅꯦ ꯑꯗꯨꯁꯨ ꯀꯔꯝ ꯀꯥꯟ ꯊꯣꯛꯏꯕ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯅꯨꯡꯁꯤꯅꯗꯕꯒꯤ ꯂꯥꯟ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯌꯦꯛꯅꯕ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯂꯥꯟ ꯊꯣꯛꯂꯤꯉꯩ ꯃꯤꯑꯣꯏ 60,000 ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯗꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯍꯧꯖꯤꯛꯁꯨ ꯂꯩꯕꯥꯛꯇ ꯈꯔ ꯊꯥ ꯆꯔꯨꯗ ꯈꯔ ꯊꯥ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯀꯦꯟꯗꯟ ꯈꯔ ꯁꯥꯔ ꯗꯨꯛ ꯈꯔ ꯁꯥꯔ ꯌꯣꯟꯕ ꯆꯠꯄ ꯑꯍꯥꯟꯕꯗꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯄꯪꯂꯩ ꯂꯩꯕꯤꯔꯝꯃꯤꯗꯣ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯗ ꯃꯣꯏꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯄꯗ ꯃꯤ ꯑꯃꯇ ꯂꯩꯕꯤꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯕꯤꯕ ꯅꯠꯇꯅ ꯂꯩꯗꯦꯅꯁꯨ ꯁꯥꯎꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯂꯩꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯄꯩꯁా ꯊꯣꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯃꯐꯝꯁꯤꯗ ꯂꯣꯏꯅꯃꯛ ꯑꯃꯒ ꯑꯋꯥꯠꯄꯅ ꯉꯥꯛꯇ ꯊꯜꯂꯕꯅꯤꯅ ꯇꯦꯟꯁꯤꯟꯖꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯑꯩ ꯂꯝꯗꯤꯡ ꯂꯥꯏꯁꯝ ꯂꯩꯀꯥꯏꯗꯒꯤ ꯔꯥꯅꯤ ꯀꯧꯏ ꯁꯥꯔ ꯇꯔꯥꯝꯅꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯑꯁꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤꯗ ꯑꯩ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯈꯔꯗꯪ ꯑꯩ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯀ꯭ꯂꯥꯁ 10 12ꯀꯤ ꯑꯦꯛꯖꯥꯝꯁꯦ ꯅꯍꯥꯟꯋꯥꯏꯒꯨꯝꯅ ꯇꯧꯗ꯭ꯔꯦ ꯌꯥꯝ ꯆꯦꯛꯁꯜꯂꯦꯕ ꯃꯐꯝ ꯈꯔꯗꯕꯨꯗꯤ ꯀꯣꯝꯊꯣꯛꯑꯝꯒꯅꯤ ꯑꯗꯣ ꯃꯐꯝ ꯈꯔꯗꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯗꯦꯁꯥꯝꯅ ꯕꯣꯔꯠꯅ ꯌꯥꯝ ꯐꯖꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯒ ꯌꯥꯝ ꯐꯖꯅ ꯑꯦꯛꯖꯥꯝꯁꯦ ꯊꯥꯈ꯭ꯔꯦꯕ ꯍꯣꯏ ꯑꯗꯨꯗꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯂꯥꯟꯁꯤꯅ ꯑꯃꯨꯛ ꯃꯔꯝ ꯑꯣꯏꯔꯒ ꯀꯥ ꯍꯦꯟꯅ ꯈꯔ ꯀꯣꯝꯊꯣꯛꯅꯕ ꯑꯗꯨꯒ ꯑꯦꯛꯖꯥꯝꯅ ꯍꯟꯗꯛꯁꯦ ꯈꯪꯖꯦꯛ ꯆꯦꯛꯁꯤꯟꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯂꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗꯅꯦ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯨꯝꯕꯁꯦ ꯊꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩ ꯄꯥꯝꯖꯩꯌꯦꯕ ꯀꯩꯅꯣꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯉꯥꯡꯁꯤꯡꯁꯤꯗ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯣꯠ ꯁꯨꯡꯇꯧ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯒꯤ ꯍꯧꯔꯒ ꯂꯥꯛꯀꯗꯕ ꯃꯤꯔꯣꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯠꯁꯦ ꯁꯨꯡꯇꯧ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯣꯏꯔꯁꯨ ꯕꯣꯔꯗꯤꯡ ꯍꯥꯡꯕ ꯑꯣꯏꯔꯁꯨ ꯅꯣꯠ ꯇꯧꯕꯒꯤ ꯁꯤꯁꯇꯦꯝꯁꯤꯃ ꯁꯨꯡꯇꯥꯛ ꯇꯥꯛꯄꯤꯗ꯭ꯔꯕ ꯅꯣꯠ ꯇꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯦ ꯑꯈꯪꯕ ꯏꯒꯗꯕꯅꯤ ꯑꯈꯪꯕ ꯏꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯅꯣꯠꯀꯤ ꯅꯠꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯗꯨꯗꯩꯗ ꯃꯤ ꯈꯔꯗꯤ ꯅꯣꯠꯀꯤꯗ ꯈꯟꯖꯕ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯗꯩ ꯆꯤꯡꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯠꯅ ꯗꯦꯁꯥꯝꯅ ꯆꯦꯛꯁꯤꯜꯂꯒꯗꯤ ꯑꯃꯨꯛ ꯅꯣꯠꯇꯣ ꯑꯃꯨꯛ ꯇꯧꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯄꯨꯔꯥ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯠ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯡꯄꯟ ꯍꯦꯛ ꯄꯟꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯄꯥꯔꯒ ꯑꯩꯈꯣꯏ ꯍꯧꯔꯛꯂꯤꯕ ꯁꯥꯇ꯭ꯔꯁꯦ ꯇꯨꯡꯒꯤ ꯄꯤꯅꯦꯕ ꯄꯤꯂꯔꯅꯦꯕ ꯃꯣꯏꯁꯦ IAS ꯊꯥꯔꯛꯄ ꯌꯥꯏ MCS ꯊꯥꯔꯛꯄ ꯌꯥꯏ ꯁꯤꯗ ꯅꯣꯠ ꯑꯝꯇ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯑꯣꯏꯔꯁꯨ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯥꯏꯟꯗ ꯑꯣꯏꯔꯁꯨ ꯑꯗꯨꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯂꯩꯇꯅ ꯍꯧꯈꯤꯕ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯗꯤ ꯅꯣꯠꯅ ꯊꯥꯅꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯍꯟꯗꯛꯇꯗꯤ ꯆꯦꯟꯈꯤꯕ ꯌꯥꯎꯔꯁꯨ ꯍꯟꯗꯛꯇꯩꯗꯤ ꯅꯣꯠꯁꯦ ꯌꯥꯎꯗꯕꯤꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯊꯥꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯈꯜꯂꯒ
ꯃꯊꯪꯒꯤ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯡꯗꯗꯤ ꯅꯣꯠ ꯌꯥꯎꯗꯕꯤ ꯐꯖꯅ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯅ ꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯑꯩꯅ ꯁꯨꯝ ꯄꯨꯈꯠꯆꯅꯤꯡꯕ ꯑꯗꯨꯒ ꯁꯥꯔ ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯥꯏꯍꯧꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯂꯦꯟꯒ ꯖꯤꯃꯤꯒ ꯄ꯭ꯔꯣꯒꯥꯝ ꯇꯧꯕꯗꯣ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯖꯣꯁꯦꯐꯀ ꯔꯪꯒꯤꯂꯥꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯅꯤ ꯆꯥꯟꯅ ꯆꯨꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤ ꯍꯦꯛ ꯊꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯒꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯣꯏ ꯑꯅꯤꯅ ꯄ꯭ꯔꯣꯒꯥꯝ ꯄꯨꯟꯅ ꯇꯧꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯑꯩ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯊꯥꯒꯠꯆꯔꯤ ꯍꯣꯔꯦꯟꯁꯨ ꯇꯥꯕꯤꯌꯨ ꯍꯣꯔꯦꯟ ꯌꯦꯡꯕꯤꯌꯨ ꯀꯣ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯑꯗꯨꯝ ꯖꯦꯃꯤ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯊꯥꯖꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯆꯤꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯩꯅꯣ ꯈꯔ ꯎꯔꯤꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯈꯔ ꯁꯨꯝ ꯄꯣꯝ ꯂꯩꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯗꯨꯅ ꯊꯣꯛꯎ ꯌꯥꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟ ꯊꯣꯛꯑꯣ ꯌꯥꯅꯤ ꯀꯩꯁꯨ ꯎꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯉꯥꯡꯅꯤꯅꯀꯣ ꯆꯤꯟꯗ ꯀꯩꯅꯣ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯇꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯕꯅꯤ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄ ꯌꯥꯏ ꯌꯦꯡꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯦꯛꯖꯥꯝꯒꯤ ꯅꯣꯠ ꯇꯧꯕ ꯑꯃꯁꯨꯡ ꯅꯣꯠ ꯇꯧꯗꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯁꯤꯗꯤ ꯅꯣꯡꯃꯗ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤꯡ ꯅꯣꯡꯃꯗ ꯋꯥꯈꯜ ꯇꯥꯍꯟꯕꯗꯤ ꯌꯥꯔꯣꯏ ꯑꯗ ꯁ꯭ꯀꯨꯜꯗꯒꯤꯁꯨ ꯃꯁꯤꯗꯤ ꯅꯣꯠ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯈꯪꯍꯟꯕꯗꯤ ꯑꯗꯨꯝ ꯐꯩ ꯆꯨꯝꯃꯤ ꯉꯁꯥꯏ ꯀꯣꯔꯣꯅꯥꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕ ꯑꯗꯨꯒ ꯂꯥꯟꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕ ꯍꯟꯗꯛꯇꯤ ꯂꯥꯟꯅꯤꯅ ꯑꯦꯛꯖꯥꯝ ꯂꯣꯏꯅꯃꯛ ꯄꯥꯁ ꯇꯧꯍꯜꯂꯅꯤꯒ ꯍꯥꯏꯔꯛꯄꯗꯨꯅꯦꯕ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯄꯥꯝꯃꯤꯗꯤ ꯑꯣꯏꯗꯤ ꯑꯣꯏꯔꯣꯏꯗꯧꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒꯗꯤ ꯄꯨꯟꯁꯤꯁꯦ ꯑꯦꯛꯖꯥꯝꯅꯤ ꯑꯦꯛꯖꯥꯝꯗꯒꯤ ꯑꯦꯛꯖꯥꯝ ꯑꯦꯛꯖꯥꯝꯗꯒꯤ ꯑꯦꯛꯖꯥꯝ ꯑꯦꯛꯖꯥꯝꯗꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯗꯧꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅꯁꯨ ꯈꯪꯒꯗꯕꯅꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃ ꯃꯇꯤꯛ ꯆꯥꯕ ꯃꯤꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯤꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯆꯧꯕ ꯑꯦꯛꯖꯥꯝ ꯈꯔ ꯊꯥꯒꯗꯧꯅꯤ ꯍꯥꯏꯕꯁꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯅꯁꯨ ꯃꯍꯩ ꯇꯝꯂꯤꯕꯁꯤꯡꯅꯁꯨ ꯈꯪꯕꯤꯒꯗꯧꯅꯦꯕ ꯑꯆꯧꯕ ꯑꯦꯛꯖꯥꯝ ꯑꯃꯇ ꯂꯥꯟꯊꯣꯛꯇꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯦꯛꯖꯥꯝ ꯊꯥꯗꯕ ꯃꯤꯗꯤꯅꯦ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃꯇ ꯐꯪꯉꯣꯏꯕ ꯃꯍꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯁꯨ ꯉꯥꯏꯔꯦ ꯌꯣꯠ ꯁꯨꯕꯗ ꯑꯣꯏꯔꯁꯨ ꯒꯥꯔꯤ ꯁꯦꯝꯕꯗ ꯑꯣꯏꯔꯁꯨ ꯆꯦꯛ ꯁꯥꯕꯗ ꯑꯣꯏꯔꯁꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯎ ꯁꯨꯕꯗ ꯑꯣꯏꯔꯁꯨ ꯁꯅꯥ ꯁꯨꯕꯗ ꯑꯣꯏꯔꯁꯨ ꯑꯆꯧꯕ ꯑꯦꯛꯖꯥꯝ ꯑꯃ ꯂꯥꯟꯅꯦꯕ ꯑꯦꯛꯖꯥꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯅꯥ ꯁꯨꯕ ꯑꯣꯏꯔꯁꯨ ꯃꯥ ꯃꯇꯤꯛ ꯆꯥꯅ ꯃꯈꯨꯠ ꯅꯥꯟꯕ ꯃꯁꯛ ꯐꯖꯅ ꯁꯥꯕ ꯉꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯒ ꯀꯌꯥ ꯗꯤꯖꯥꯏꯟ ꯀꯌꯥ ꯇꯧꯕ ꯃꯤ ꯂꯣꯏꯅꯕ ꯍꯩꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯦꯛꯖꯥꯝ ꯃꯈꯜ ꯑꯃꯅꯦꯕ ꯁ꯭ꯇ꯭ꯔꯒꯜ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯥꯏ ꯃꯈꯨꯠ ꯅꯥꯟꯕ ꯐꯖꯕ ꯑꯗꯨꯒꯨꯝꯕꯗꯣ ꯂꯥꯛꯀꯥꯟꯗ ꯃꯥꯁꯨ ꯃꯤꯅ ꯄꯥꯝꯗꯣꯏꯅꯦꯕ ꯎ ꯁꯨꯕꯗꯨꯁꯨ ꯎꯗꯣ ꯀꯣꯛꯀꯥꯛ ꯆꯟꯕꯗꯨ ꯅꯠꯇꯦ ꯑꯆꯧꯕ ꯑꯣꯖꯥ ꯒꯨꯔꯨꯗ ꯇꯝꯃꯀꯥꯟꯗ ꯐꯖꯅ ꯍꯩꯔꯀꯥꯟꯗ ꯎ ꯁꯨꯕꯗꯨ ꯃꯥꯒꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯄꯨꯊꯣꯔꯛ ꯇꯥꯔꯒꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯆꯞ ꯃꯥꯟꯅꯕꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯃꯁꯨ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯊꯕꯛ ꯑꯃ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏ 100%ꯁꯦ ꯑꯩ ꯐꯥꯔꯁ ꯇꯥꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯩ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯒ ꯑꯩ ꯄꯣꯖꯤꯁꯟ ꯂꯦꯞꯀꯗꯧꯅꯤ ꯄꯣꯖꯤꯁꯟ ꯂꯦꯞꯄꯗꯨꯅ ꯃꯤ ꯑꯣꯏꯗꯧꯅꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯐꯥꯎꯕꯗꯨꯅ ꯍꯌꯦꯡ MCS ꯐꯥꯎꯗꯧꯅꯤ ꯅꯠꯇ꯭ꯔꯒ UPSC ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯗꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯝ ꯊꯥꯔꯠ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯁꯨ ꯃꯥ ꯀꯟꯅ ꯍꯣꯠꯅꯖꯕꯒꯤ ꯆꯥꯡꯗꯨꯅ 12ꯇꯒꯤ ꯍꯣꯠꯅꯈ꯭ꯔꯀꯥꯟꯗ ꯃꯤ ꯗꯣꯛꯇꯔꯦꯠ ꯐꯪꯅꯩꯁꯤꯗꯤ ꯗꯣꯛꯇꯔ ꯇꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯋꯥꯔꯤ ꯁꯥꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯃꯇꯥꯡꯗꯨꯃ ꯍꯥꯏꯕꯤꯕꯗꯣ ꯀ꯭ꯂꯕꯇ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯡꯉ ꯀ꯭ꯂꯕꯇ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨ ꯍꯥꯡꯒꯦ ꯀ꯭ꯂꯕꯇ ꯆꯪꯉꯒ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯃꯤꯐꯥꯎ ꯂꯩꯔꯣꯏ ꯌꯥꯝ ꯂꯨꯏꯌꯦ ꯑꯗꯨꯅ ꯑꯗꯨꯗꯤ ꯍꯥꯏꯔꯨꯅꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯇ ꯄꯥꯏꯔꯒ ꯂꯥꯏꯔꯤꯛꯇ ꯄꯥꯕꯒꯤ ꯃꯇꯝꯁꯦ ꯑꯣꯟꯊꯣꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯅꯣ ꯃꯈꯜ ꯃꯈꯜꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯨ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯣꯕꯥꯏꯜꯁꯨ ꯁꯤꯖꯤꯟꯅꯅꯤ ꯂꯦꯞꯇꯣꯞꯁꯨ ꯁꯤꯖꯤꯟꯅꯅꯤ ꯑꯣꯖꯥꯁꯨ ꯁꯤꯖꯤꯟꯅꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯨ ꯁꯤꯖꯤꯟꯅꯩ ꯑꯣꯜ ꯀꯩꯅꯣꯁꯦ ꯑꯣꯏꯗ꯭ꯔꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯗ ꯊꯥꯗꯣꯛꯄꯅꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯒꯤ ꯑꯃ ꯍꯧꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯅꯦ ꯂꯣꯏꯅ ꯃꯍꯩ ꯃꯁꯤꯡꯁꯦ ꯀꯥꯕꯛ ꯍꯩꯕ ꯂꯩꯀꯥꯏ ꯂꯩꯕꯁꯦ ꯂꯣꯏ ꯂꯝꯗꯝꯅꯕꯅꯤ ꯂꯩꯀꯥꯏꯗꯨꯗꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯇꯕꯁꯦ ꯄꯥꯛ ꯂꯩꯇꯕꯅꯦ ꯑꯃꯅꯤꯗ ꯍꯦꯟꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕ ꯂꯩꯕꯗ ꯂꯩꯀꯥꯏꯗ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯖꯤꯝꯅꯥꯁꯇꯤꯛ ꯃꯌꯥꯝ ꯂꯩꯕꯗꯣ ꯂꯝꯗꯝꯅꯕ ꯑꯃꯁꯨ ꯆꯪꯉꯤ ꯑꯗꯨꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯒ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯍꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯥꯒꯩꯗ ꯀꯅꯥ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯩꯒꯤ ꯁꯥꯒꯩꯗ ꯀꯅꯥ ꯂꯥꯏꯔꯤꯛ ꯇꯝꯗꯦ ꯍꯥꯏꯗꯅ ꯁꯥꯒꯩꯗꯨ ꯃꯤ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯧꯋꯤ ꯂꯥꯏꯔꯤꯛ ꯇꯝꯃꯕ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛ ꯌꯥꯎꯗꯅ ꯂꯥꯏꯁꯨ ꯉꯥꯛꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯣꯜ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏ ꯄꯨꯊꯣꯛꯑ ꯂꯩꯔꯝꯃꯤꯁꯤꯗꯤ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯃꯟꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯗꯤ ꯅꯩꯅꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯩꯅꯕꯗꯁꯨ ꯅꯣꯡꯃ ꯅꯩꯅꯔꯒ ꯌꯥꯔꯣꯏꯕ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯈꯔ ꯑꯦꯗ ꯇꯧꯗꯧꯅꯦꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛꯇꯨ ꯈꯛꯇꯪ ꯄꯥꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯧꯗꯦꯕ ꯂꯥꯏꯁꯨ ꯃꯌꯥꯝ ꯍꯥꯞꯆꯟꯒꯗꯕꯅꯤ ꯑꯗꯒꯤꯗꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯄꯨꯛꯅꯤꯡ ꯑꯣꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀ꯭ꯂꯥꯁ 8, 9, 7, 8, 9ꯁꯦ ꯑꯉꯥꯡ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯑꯣꯟꯕ ꯃꯇꯝꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯗꯒꯤꯗꯤ ꯑꯐꯕ ꯋꯥꯍꯩ ꯑꯁꯤꯒꯨꯝꯕꯁꯦ ꯃꯣꯏꯗꯀꯣ ꯏꯝꯄꯦꯛ ꯑꯃ ꯑꯣꯏꯅꯕ ꯑꯗꯨꯗꯒꯤ ꯃꯇꯧ ꯇꯝꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯕꯤꯒꯗꯕꯅꯦꯕ ꯑꯗꯒꯤ ꯐꯤꯜꯝ ꯑꯣꯏꯔꯁꯨ ꯀꯔꯤ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯇꯧ ꯇꯝꯕꯗ ꯀꯥꯟꯅꯕ ꯌꯥꯕ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄ ꯃꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯀꯣ ꯑꯁ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯏꯃꯥ ꯅꯣꯏꯅ ꯄꯣꯛꯄꯤꯔꯝꯗꯅ ꯇꯧꯏ ꯑꯩ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦꯅ ꯇꯧꯕꯗꯨ ꯅꯠꯇꯕ ꯂꯥꯏꯔꯕꯗꯨꯒꯤ ꯃꯔꯝꯗꯣ ꯈꯪꯉꯀꯥꯟꯗ ꯂꯥꯏꯔꯅ ꯍꯧꯔꯛꯈꯤꯕ ꯃꯤꯅ ꯃꯥꯏ ꯄꯥꯛꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯃꯈꯣꯏ ꯇꯥꯍꯜꯂꯗꯤ ꯌꯦꯁ ꯑꯩꯁꯨ ꯃꯍꯥꯛꯀꯨꯝꯅ ꯍꯣꯠꯅꯒꯦ ꯑꯩꯁꯨ ꯃꯍꯥꯛꯀꯨꯝꯅ ꯊꯦꯡꯅꯒꯦ ꯑꯩꯁꯨ ꯃꯍꯥꯛꯀꯨꯝꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯥꯏꯅ ꯈꯜꯂꯛꯀꯗꯣꯏꯅꯦꯕ
ꯑꯗꯣ ꯁꯤꯗꯤꯅꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯥꯛꯇꯅ ꯌꯥꯗꯦ ꯂꯥꯏꯁꯨ ꯌꯥꯎꯗ꯭ꯔꯁꯨꯅ ꯍꯥꯏꯅꯔꯤꯁꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯁꯦ ꯍꯜꯂꯣ ꯀꯣꯜꯁꯤ ꯇꯥꯟꯅꯗ꯭ꯔ ꯃꯥꯜꯂꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯑꯗꯨꯒ ꯀꯣꯜ ꯇꯧꯕꯤꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯇꯥꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛꯁꯨ ꯇꯧꯕꯤꯔꯛꯎ ꯅꯦꯠꯋꯥꯛꯅꯅꯤ ꯀꯣꯜꯗꯨ ꯇꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯂꯥꯏꯚꯇ ꯍꯧꯖꯤꯛꯐꯥꯎ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏ 583 ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯨꯅ ꯆꯪꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤꯗꯤ ꯅꯨꯡꯒꯤ ꯂꯦꯟ ꯇꯥꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯦ ꯁꯦꯛꯁꯄꯤꯌꯔ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ 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 ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯅꯦꯄ꯭ꯔꯥꯒꯤ ꯏꯃꯥꯅꯦ ꯑꯩꯁꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯨ ꯃꯌꯥꯝ ꯇꯥꯔꯤꯕꯅꯤ ꯁꯠ ꯁꯠ ꯏꯃꯥꯅ ꯈꯨꯝꯖꯟꯕꯤꯔꯛꯎ ꯉꯁꯤꯁꯦ ꯍꯥꯏꯕꯤꯌꯨ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯏꯃꯥ ꯂꯣꯏ ꯇꯥꯏ ꯏꯃꯥꯒꯤ ꯋꯥꯐꯝ ꯃꯔꯤ ꯃꯔꯤ ꯍꯥꯏꯕꯤꯌꯨ ꯑꯣ ꯏꯃꯥꯁꯦ ꯅꯦꯄ꯭ꯔꯥꯒꯤ ꯏꯃꯥ ꯕꯤꯅꯣꯗꯅꯦ ꯏꯃꯥ ꯇꯥꯖꯔꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯍꯥꯏꯕ ꯏꯃꯥ ꯋꯥ ꯍꯥꯏꯕꯤꯔꯣ ꯉꯁꯤꯁꯦ ꯏꯃꯥꯒꯤ ꯐꯣꯟꯁꯤꯗꯅꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯍꯟꯖꯟꯅꯅꯦ ꯑꯣ ꯍꯟꯖꯟꯅꯅꯦ ꯐꯣꯟꯁꯦ ꯅꯝꯕꯔ ꯁꯤꯟꯗꯅꯅꯦ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯅ ꯍꯪꯕꯗꯁꯨꯅꯦ ꯑꯩ ꯀꯨꯀꯤꯅꯦ ꯀꯩꯅꯣ ꯃꯆꯤꯟꯒ ꯊꯤꯗꯅ ꯀꯔꯤꯒ ꯇꯧꯗꯅ ꯄꯨꯡꯊꯝ ꯊꯝꯃꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯝꯃꯦꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯇꯧꯔꯛꯄ ꯅꯝꯕꯔꯗꯣ ꯀꯣꯛ ꯕ꯭ꯂꯣꯛ ꯇꯧꯁꯟꯈꯣ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯑꯉꯥꯡꯁꯤꯡ ꯂꯩꯇ꯭ꯔꯣ ꯍꯩꯇꯕ꯭ꯔꯣ ꯕ꯭ꯂꯣꯛ ꯇꯧꯕ ꯏꯃꯥ ꯇꯥꯕꯤꯕ꯭ꯔꯣ ꯔꯦꯗꯤꯑꯣꯗ ꯑꯣꯏꯅ ꯇꯥꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯥꯏꯒꯦ ꯍꯥꯏꯖꯁꯅꯨ ꯉꯥꯡꯉꯦ ꯉꯥꯡꯁꯨ ꯅꯝꯕꯔꯗꯨ ꯀꯣꯛ ꯕ꯭ꯂꯣꯛ ꯇꯧꯁꯟꯈ꯭ꯔ ꯂꯣꯏꯔꯦ ꯏꯃꯥ ꯀꯔꯤꯝꯇ ꯑꯗꯨꯒꯤ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ ꯃꯊꯣꯡ ꯆꯥꯗꯕ ꯇꯧꯒꯦ ꯇꯧꯁꯅꯨ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨꯀꯣ ꯑꯗꯣ ꯍꯥꯏꯔꯒ ꯃꯆꯤꯟꯒ ꯊꯤꯗ꯭ꯔꯒ ꯑꯉꯥꯡꯈꯩ ꯀꯔꯤꯒ ꯇꯧꯗ꯭ꯔꯒ ꯈꯣꯏꯗꯣꯛ ꯆꯥꯎꯒꯠꯇꯅ ꯑꯉꯥꯡꯈꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯧꯕꯅꯦ ꯑꯝꯇ ꯂꯩꯔꯝꯗꯕ ꯃꯣꯏꯅ ꯊꯤꯔꯛꯑꯁꯤ ꯏꯃꯥꯁꯨ ꯐꯖꯅ ꯐꯝꯃꯒ ꯐꯖꯅ ꯊꯤꯕꯤꯔꯣ ꯑꯗꯨꯒ ꯐꯖꯅ ꯀꯛꯊꯠꯂꯒ ꯐꯖꯅ ꯕ꯭ꯂꯣꯛ ꯇꯧꯁꯟꯕꯤꯌꯨ ꯏꯃꯥ ꯀꯩꯗꯧꯋꯦꯒꯦ ꯑꯗꯨꯒꯤꯗꯃꯛꯄꯨ ꯀꯩ ꯀꯣꯛ ꯁꯥꯕꯤꯔꯨꯅꯨ ꯏꯃꯥ ꯀꯣ ꯃꯤꯒꯤ ꯐꯣꯟꯗ ꯀꯥꯔꯟ ꯇꯥꯔꯛꯏꯗꯨ ꯃꯊꯣꯡ ꯆꯥꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ ꯏꯃꯥ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯋꯥꯐꯝꯁꯤꯅ ꯏꯃꯥꯏꯗꯨ ꯔꯦꯗꯤꯑꯣꯁꯨ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯐꯦꯛ ꯆꯠꯂꯕꯅꯤꯅ ꯔꯦꯗꯤꯑꯣꯁꯨ ꯅꯥꯀꯟꯗ ꯊꯥꯕ ꯃꯥꯜꯂꯦ ꯀꯣ ꯍꯣꯏ 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 ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯔꯨꯅꯨ ꯃꯤꯅ ꯉꯥꯡꯉꯛꯄ ꯆꯩꯔꯛꯄꯗ ꯁ꯭ꯋꯥꯏꯗꯒꯤ ꯃꯤ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯍꯥꯏꯗꯅ ꯄꯨꯂꯤꯁꯇ ꯀꯣꯛ ꯇꯥ ꯐꯥꯍꯜꯂꯒ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨ ꯏꯃꯥ ꯃꯤꯅ ꯆꯩꯔꯛꯄ ꯉꯥꯡꯉꯛꯄꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯣꯏꯅ ꯍꯦꯛ ꯉꯥꯡꯉꯛꯏꯗꯨꯒ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯦꯛ ꯆꯩꯁꯟꯕꯤꯔꯣ ꯑꯗꯨꯒꯅꯦ ꯊꯣꯛꯑꯦ ꯃꯨꯠꯊꯠꯂ ꯊꯝꯕꯤꯌꯨ ꯀꯩꯗꯧꯔꯨꯅꯤꯒꯤ ꯏꯃꯥ ꯑꯗꯨꯏ ꯀꯣꯛ ꯁꯥꯕꯤꯔꯨꯅꯨꯗ ꯑꯇꯣꯞꯄ ꯃꯤꯅꯦꯁꯨ ꯍꯥꯏꯔꯕꯅꯤꯅꯕꯀꯣ ꯃꯥ ꯀꯔꯤꯅꯣꯝ ꯈꯟꯖꯔꯨꯗꯅ ꯀꯅꯥꯅꯣꯝꯅꯤ ꯈꯟꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒꯤ ꯀꯣꯛ ꯁꯥꯕꯤꯔꯨꯅꯨꯀꯣ ꯏꯃꯥ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯃꯁꯛ ꯎꯕꯁꯨ ꯅꯠꯇꯕꯗꯨ ꯑꯩꯉꯣꯟꯗ ꯃꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯤ ꯃꯌꯥꯡ ꯃꯆꯥꯅ ꯐꯣꯟꯒ ꯇꯧꯔꯛꯄꯗ ꯍꯜꯂꯣ ꯃꯤꯁꯇꯔ ꯑꯩꯒꯤ ꯃꯤꯡꯁꯦ ꯖꯦꯝꯁ ꯍꯥꯏ ꯍꯩꯇꯦ ꯍꯜꯂꯣ ꯃꯤꯁꯇꯔ ꯖꯥꯃꯦꯁ ꯀꯥꯏ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯑꯩꯅ ꯋꯥꯠ ꯗꯨ ꯌꯨ ꯃꯤꯟ ꯖꯥꯃꯦꯁ ꯀꯥꯏ ꯍꯥꯏ ꯑꯗꯩꯗꯤ ꯃꯣꯏ ꯍꯥꯏꯕ ꯖꯥꯃꯦꯁ ꯍꯥꯏꯁꯦ ꯑꯩ ꯃꯤꯡꯁꯦ JAMES ꯁꯤ ꯖꯦꯝꯁ ꯍꯥꯏꯁꯦ ꯑꯗꯨꯝ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯅ ꯈꯪꯂꯦ ꯑꯩꯅ तुम कभी जेम्स बॉन्ड का नाम सुना है क्या ना है भाई ना अरे हाँ है तो वही जेम्स हूँ नाम तुम कैसे गलत पढ़ सकते हो कितना तक पढ़ा है कराए बोला एकदम गे ना वहाँ से तो कहता हुआ मैं नहीं मैं डॉक्टर हूँ डॉक्टर क्या आप डायबिटीज़ का मरीज़ है सीनियर डायबिटीज़ की मरीज़ रहे नहीं मैं भी डायबिटीज़ का डॉक्टर हूँ होना है आई ना डायबिटीज़ के डॉक्टर ने है वह कैसे हो सकता है मायने क्या क्यों नहीं हो सकता माही नि मा डायबिटीज़ की डॉक्टर नहीं हिदा गुली के मतंग दो वांगे सिने माई अरे यार हम भी डायबिटीज़ का डॉक्टर है यहाँ मणिपुर में आप कभी इम्फाल में आया करो सी नहीं ना आए वो कहते फ़ोन तू न थमरे अरे नंगी ATM याद रही अरे यार मेरा ATM ही नहीं तो कहाँ ख़राब होगा आई ATM ले जुलाई तक ATM याद रहे है वो सिने अस तीन नोनिंग भी आओ बने अदना खंगदब मीदती अदम कारण तुरंत तौबसु मैम यावरेदनको एनीवे थैंक यू सो मच थागचरी मथंगी कॉलर खरवाना गाइजरी कॉल तौबियो तोरमसिदा थैंक यू सो मच यावबिरिबसिंग सिगी लाइव दा सिनी पुंसीदा डे टू डे कोई पुंसीदा दुम थोई बसिंग जेसी जो दुम
kumai amne ba taseng na de lila amne drama amne film amne hai bi ai adu punsi di drama na te adaga drama di punsi gumani punsi gi wari du irakpani na sana rakpani na hai tare adu akhoi gi punsi du di drama na te lila na te maram dit masi toksan na ba na te aseng mane hai tare anyway thagachari mathang gi color bu khorang na ngai jari yaubiri ba sing hanana Central Force Singna Tana Tana Raga Fudari se kaino o Central Force Force Singna Tana Tana ga Fudri se okay hello Mingalai Fong have you Kari Ming ko biboge kari dawrage phone tawira tumi laibirade oh onar amalini Sini mathangi color mo khorana ngai jari thorama segidama Inspector tayagi wari anova paringama haitare nahange ga manadaba wari paringama wari libagi style sanabagi style khara manadaba ma handaki sida pandam maidena makhak tawri pandam si tabirakanda soidena khangani wari sudum singba wari ni tabidaba singna di khangaroi aduna Inspector tayagi nuksibi ba singidama Tabi yung sisyo ohom suba sarukta. Hello. Diamond TV ra. Hoi Diamond habir suyare wahong har suyare ming kari kaubi bano kari lamdagi no. Nat ai ngai khong sifai dagi ne ko. Ngai khong sifai dagi. Ngai khong Vincent pu mamang dagi ngai khong tabun awang dagi. Ai khangjai mafam tapu. Asum kaisu thoi so ko hai ngai la yo ai ni ko. Tamna ko ju hong re yo di Diamond TV yam phajna tai pau tam jegen tau buni da. Radio da tabi bro kari da phone dagi tabi bro. Radio da tai. Yam nuai jai yam nuai ngadum tai kari mok to bera bi to ta tai adigi akoi ayuk ki pung tara makhai gi pau. Kanona Pusparani pa bu kari mun mi tamai ga mut ki bo yaw di as thawai ju ko bok cha nuai ta bo. Hoi. Radio di ayuk nung rang adum kari mo bera to di chou bu ju lai te ye na bu ju lai te yam thieng tai bo ko. Adi yam nuai ta di chiu ko to hai ge tau bu ni da. Isadi kari hona birige hojikpo. Ai di ban mid udabane ko ai 1969 dagi mid produktabane kari mo su dei phamungda dum lai adudi oza kano to bro moigi social welfare gi oza moigi mateng ama lupa lising am chonga ga phangbadudi moigi phangbi bro social housing ge tengbang adi phange okay social housing ge tengbang lupa lising am chonga 비비죠 아주 방내봐. 오자 두디 오자기 chahi kya subiraba? 우리 chahi humdaga mari chore. Mai. Adu oja yum kaidi panbi bro. Yum pan bu ai no pi mit udaba. No pi su mit udaba ko. ai no pi khanga bokki ne ko. Akhoni muksimit Udana pan na bani isadi kaya subiba ani khak phange no pam no pieng ba no pi ju tu sabun ai kin na be ma tan kun tha do sabok pa lai ki dare adu makhoi ani di mit karim tawdi ko tawdi isana pa ju ji kuli isu manga sure phangi ba isu manga sure ba adudi have you akhoi ji kai mo su ngam de phamung ga dum de u jabana koi tari kai kha u ga kai mo lai je khu pura amam bane ko ado udragasu akhoi chum akhoi stick kumba pairaga inkhol adai da chatpa khotpa khut samaga chathok chasin ga tawbaga karim tawdroba phamung dagi sum lengdana lebi bro adu buje kai
ꯐꯅ ꯂꯥꯞ ꯑꯩ ꯈꯨꯟꯒꯤ ꯃꯌꯥꯏ ꯂꯩꯕꯗ ꯈꯨꯟꯒꯤ ꯈ꯭ꯋꯥꯏ ꯃꯅꯤꯡ ꯐꯥꯎꯕꯗꯣ ꯆꯩꯁꯨ ꯄꯥꯏꯔꯒ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯆꯥꯛ ꯊꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯦ. ꯑꯣ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯦꯕꯀꯣ. ꯑꯧ. ꯑꯣꯀꯦ. ꯑꯗꯨ ꯅꯍꯥꯟꯋꯥꯏ ꯍꯧꯖꯤꯛꯇꯒꯤ ꯆꯍꯤ 10-15 ꯃꯃꯥꯡꯗ ꯀꯥꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯌꯥꯝ ꯍꯩꯅ ꯆꯠꯂꯝꯃꯦ. ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯆꯍꯤꯁꯤꯡ ꯌꯥꯝꯗ꯭ꯔꯕ ꯀꯔꯤ ꯆꯠꯄꯁꯤ ꯁꯨꯝ ꯕ꯭ꯔꯦꯟꯒꯤ ꯕꯦꯔꯥ ꯈꯔ ꯑꯣꯏꯔ ꯃꯥꯜꯂꯦ, ꯈꯔ ꯋꯥꯠꯁꯤꯜꯂ ꯂꯥꯛꯑꯦ. ꯍꯣꯏ ꯆꯍꯤꯗꯣ ꯈꯤꯇꯪ ꯁꯨꯝ ꯌꯥꯝꯃꯛꯄ 70ꯒ ꯁꯨꯔꯛꯄꯅꯤꯅꯀꯣ. ꯑꯧ. ꯑꯣꯖꯥ ꯑꯇꯣꯞꯄ ꯑꯅꯥꯕ ꯗꯥꯏꯕꯤꯇꯤꯁ ꯕꯤꯄꯤ ꯀꯔꯤꯝ ꯂꯩꯇꯦꯀꯣ ꯑꯣꯖꯥ? ꯑꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯏꯌꯦ. ꯑꯣ. ꯀꯨꯏꯔꯦ ꯆꯍꯤ 10ꯃꯨꯛꯀ ꯃꯃꯥꯡꯗ ꯑꯗꯨꯝ ꯅꯥꯔꯛꯑꯦ. ꯍꯣꯏ ꯑꯣꯖꯥ. ꯍꯧꯖꯤꯛ ꯅꯨꯡꯇꯤꯒꯤ ꯒꯨꯂꯤ ꯑꯗꯨꯝ ꯆꯥꯏ, ꯒꯨꯂꯤ ꯍꯦꯛ ꯂꯦꯞꯄꯗ ꯕꯦꯔꯥ ꯑꯣꯏꯕ. ꯑꯣ. ꯑꯩꯉꯣꯟꯗꯗꯤ ꯂꯩꯇ꯭ꯔꯦ ꯑꯅꯥ ꯑꯌꯦꯛ ꯀꯔꯤꯝ ꯐꯥꯎꯕ. ꯆꯤꯛꯄ ꯁꯥꯕ ꯅꯥꯕ ꯄꯣꯠ ꯀꯔꯤꯝꯕꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ. ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤꯗꯨ ꯂꯝꯗꯨ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯌꯨ. ꯉꯥꯏꯈꯣꯡ ꯁꯤꯐꯥꯏ ꯍꯥꯏꯕ, ꯉꯥꯏꯈꯣꯡ ꯈꯨꯜꯂꯦꯟ, ꯉꯥꯏꯈꯣꯡ ꯁꯤꯐꯥꯏ, ꯂꯝꯗꯣ ꯏꯃꯥꯟ ꯃꯥꯟꯅꯕꯗꯨꯗꯅꯤꯀꯣ ꯑꯩꯅ ꯁꯨꯝ. ꯇꯥꯕꯨꯟꯒꯤ ꯍꯦꯛ ꯑꯋꯥꯡꯅꯤ, ꯇꯧꯕꯨꯜꯒ ꯍꯦꯛ ꯇꯥꯏꯅꯕ ꯃꯐꯝꯒꯤ. ꯇꯥꯕꯨꯟꯒꯤ ꯍꯦꯛ ꯑꯋꯥꯡꯗ. ꯑꯣꯖꯥꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕ? ꯑꯣꯖꯥꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧꯖꯝ ꯈꯣꯒꯦꯟ. ꯅꯤꯡꯊꯧꯖꯝ ꯈꯣꯒꯦꯟ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ. ꯏꯁꯣꯔꯅ ꯇꯝꯕꯤꯔꯕꯗꯤꯀꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯕꯗ ꯑꯩꯈꯣꯏ ꯅꯣꯡꯃꯒ ꯁꯨꯝ ꯊꯦꯡꯅꯕ ꯑꯣꯏꯁꯦ. ꯕꯤꯁꯦꯟꯄꯨꯔꯁꯦ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯌꯥꯝ ꯆꯠꯂꯦ, ꯌꯥꯝ ꯂꯥꯛꯑꯦꯕ ꯃꯔꯛ ꯃꯔꯛꯇꯀꯣ ꯑꯗꯨꯝ. ꯑꯗꯨꯅ ꯇꯥꯟꯖꯥꯒ ꯆꯥꯕꯗꯒ ꯊꯦꯡꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯣꯖꯥ. ꯄꯨꯟꯁꯤꯗ ꯉꯁꯤ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯖꯔꯦ. ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯕꯨꯗꯤ ꯑꯣꯖꯥꯅ ꯍꯥꯟꯅꯗꯒꯤ ꯇꯥꯕꯤꯔꯁꯨꯀꯣ. ꯑꯗꯨꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯋꯥꯠꯄ ꯄꯣꯊꯥꯕꯁꯤꯡꯁꯦ ꯂꯩꯇꯦ. ꯍꯥꯟꯅꯗꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯇꯥꯔꯝꯕꯗꯨ ꯃꯣꯏ ꯑꯃꯐꯥꯎ ꯄꯥꯏꯈꯤꯗ꯭ꯔꯦ. ꯁꯥꯔꯒꯤꯗ ꯑꯗꯨꯝ ꯄꯥꯏꯔꯦ. ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯀꯦꯕꯤꯒ ꯅꯩꯅꯕ ꯗꯤꯁꯀꯁꯟ. ꯃꯊꯪ ꯂꯣꯏꯅ ꯇꯥꯔꯦꯗ. ꯄꯨꯡ 2 ꯇꯥꯔꯝꯗꯥꯏꯒꯤ ꯁꯥꯔꯒꯤ ꯍꯦꯛ ꯂꯥꯟꯒ ꯄꯥꯕ ꯀꯩꯗꯧꯕ ꯑꯃꯠꯇ ꯅꯠꯇꯦ. ꯁꯟꯙꯥꯒꯤ ꯂꯤꯂꯥ, ꯄꯨꯛꯅꯤꯡ ꯋꯥꯔꯣꯟ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ. ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ. ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯖꯥ ꯆꯍꯤꯕꯨꯗꯤ ꯌꯥꯝꯃꯦ. ꯑꯗꯣ ꯑꯣꯖꯥꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯒ ꯈꯪꯅꯕꯁꯦ ꯃꯤꯠ ꯎꯗꯅ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯤꯅꯣ? ꯃꯤꯅ ꯁꯤꯟꯕꯤꯔꯤꯔோ ꯅꯠꯇ꯭ꯔꯒ ꯃꯤꯠ ꯎꯗꯅ ꯈꯥꯡꯉꯕꯣꯛꯇ ꯃꯤꯠ ꯎꯗꯅ ꯂꯩꯕꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥꯒ ꯊꯦꯡꯅꯗꯅ ꯄꯨꯟꯁꯤꯒꯤ ꯂꯩꯄꯨꯟꯁꯦ ꯀꯃꯥꯏꯅ ꯁꯦꯝꯈ꯭ꯔꯤꯅꯣ ꯑꯣꯖꯥ? ꯀꯩꯅꯣꯗ ꯇꯥꯛꯌꯦꯟꯗ ꯃꯥꯁꯨ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯇꯝꯕ, ꯑꯩꯁꯨ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯇꯝꯕ. ꯍꯣꯏ. ꯑꯗꯨꯗꯤ ꯈꯪꯅꯔꯛꯄ. ꯑꯗꯨꯗꯤ ꯕ꯭ꯂꯥꯏꯟ ꯁ꯭ꯀ꯭ꯔꯤꯞꯇꯤ ꯄꯥꯕ ꯍꯩꯕ꯭ꯔꯣ ꯑꯗꯨꯝ ꯑꯣꯖꯥ ꯍꯧꯖꯤꯛꯁꯨ? ꯑꯗꯨ ꯁꯣꯛ 34ꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯦꯕꯀꯣ. ꯑꯗꯨꯗꯒꯤꯅ ꯍꯧꯖꯤꯛꯐꯥꯎ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ나 ꯕ꯭ꯔꯦꯟ ꯃꯌꯦꯛꯁꯤ ꯁꯨꯝ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯕꯅꯤꯅ. ꯁꯨꯝ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯕꯅꯤꯅꯀꯣ. ꯈꯔꯗꯤ ꯀꯥꯎꯔꯦ. ꯍꯣꯏ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯒ ꯃꯦꯗꯥꯝꯁꯨ ꯈꯥꯡꯉꯕꯣꯛꯇꯩꯅꯦꯅ ꯍꯥꯏꯔꯦ. ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯨꯡꯅꯧ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯇꯥꯛꯌꯦꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕꯗꯒꯤ ꯊꯨꯡꯅꯗꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯗꯅ ꯍꯥꯏꯇꯥꯔꯦ. ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯁꯣꯏꯉꯥꯝ ꯌꯥꯎꯗꯅ ꯍꯥꯏꯇꯥꯔꯦ ꯏꯁꯨꯁꯤꯡꯁꯨ ꯃꯌꯥꯝ ꯐꯪꯉꯦ. ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯗꯤ ꯌꯥꯎꯔꯦ. ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯊꯣꯛꯂꯤꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ, ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯕꯨ ꯇꯥꯕꯤꯗꯅ ꯁꯥꯡꯂꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ. ꯅꯣꯡꯃꯒꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡ ꯄꯨꯡ 3 ꯐꯥꯎꯕ ꯁꯟꯗꯣꯛꯆꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯖꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤꯗꯤ. ꯃꯌꯥꯝ ꯇꯥꯕꯤꯌꯨ, ꯑꯣꯖꯥꯁꯨ ꯇꯥꯕꯤꯌꯨ. ꯊꯥꯒꯠꯆꯔꯤ. ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ ꯑꯣꯖꯥ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯅꯍꯥꯟꯒꯤ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯒꯤ ꯁꯥꯔꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯗꯣ. ꯍꯣꯏ. ꯑꯁ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅ ꯑꯗꯨꯗꯤ ꯐꯖꯅ ꯇꯥꯏ. ꯑꯗꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ. ꯊꯦꯡꯛ ꯌꯨ. ꯄꯨꯟꯁꯤꯁꯦ ꯇꯥꯡꯀꯛꯅꯤ ꯁꯤꯅꯤ. ꯃꯤꯠ ꯑꯅꯤꯃꯛ ꯎꯖꯗ꯭ꯔꯕꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯑꯗꯨꯝ ꯍꯤꯡꯕ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯗ ꯁꯔꯀꯥꯔꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯂꯨꯄꯥ 1,500 ꯄꯤꯕꯗꯣ ꯏꯃꯨꯡ ꯑꯃꯗ 2 ꯍꯥꯏꯔꯗꯤ 3,000. ꯑꯗꯨꯒ ꯊꯥꯒꯤ ꯆꯦꯡꯌꯦꯟ ꯊꯥꯎꯌꯦꯟ ꯑꯗꯨꯝ ꯈꯔ ꯐꯪꯉꯒ ꯑꯗꯨꯝ ꯍꯤꯡꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ. ꯍꯤꯡꯕꯒꯤ ꯋꯥꯗꯤ
adana thagachari hello mingamadi laifam habisi sir taram lokchari hello sir punggi waron oi biro hoi minga laifam ga tapisi sir ai si earphone mamang ni ngom mamang ai kai dagi ne bako ai na sa ta ai ji oi ba wa phamang phak samjani ba tapiyo ai je sir hoju je isang am sana phamung da lai ri bako ado ai na khanjan ni na ultrasound ki result je amaga je amta mana mana da bani adudi anadi ji khulai na oijala na traga lauri bani na oijala madu khulai na su oini lauri ba mi du na su dum oini ado ayam badi khulai na su dum oi dum khar khulai se mana da boji kan ni khulai sing asi dagi chai tare ni pani mamang da legi baga hoji ano ba thol baga su mana da ba yawi aduna update yamna tong nei aduga chap mana ba khoi gi samna hai ba hospital ma haire se ko du dei da lei ba si ultrasound ani ohum lei ba yengi ba mi du mana da ba adu khaji kitang point khar ga di dum che nei yam drasu little hai tare kari to ba yawre adu di kari thok ba ai yawre khanja ni jen sa amma da na kidney ni mangnung lei re haire adagi amma da na gol bazar se chawk re haire ai gi aduga amma da na kaim lei te haire adai ai je khudak ta flight ticket aga Guwahati ra sare ada Guwahati da kaim sa da na mu yeng je na yenge sing dan ta ona adagi ticket tik than na ta salo du yeng je na yenge mo kaim lei te haire ai che tang che da yeng je jing je loi pi je ba ko ta hoi ado kaim ta lei te haire moina adai last endoscopy lo re ba ko endoscopy lo bu je da ko gi sa khaw da fungus ki saruk na hai moina fungus ki saruk si da moina color ki photo gi type ta ma pi ye ba ko kitang ngang lap lai do khara ngang na kita khara so e na hai re tha taruk da guli charo aduga mukchi la u tha taruk phar kan da na hai re tha taruk si da guli chare aduga i je amuk cha re ba ko sa amuk cha si da moina kaim lai ti na hai re phare chaba thok da khara joton tawro ida khau mang ba cha tharo na cha tha da nai je phare kahi mari manga gi mamang gi wari ni ko sa hoi ado hobi che mo haur e ba ai je sa khau je hoi hobi sina kaim sa ba ta ba he boga thajin sai da na ba oning ba adagi puk sin na ba adagi medicine doctor maming matha di panjaro amada mu yeng hoi yam pazai ultrasound lo na re kidney da nung lai re 5.36 wa mane adu di nung ama lai re oi thang ba kidney da hai re adagi endoscopy lo da yam thina sok na te sa ka de ki tang tat le ida guli chaw kholo na zare tara ba matung sida peru ki da na ama hu kan yam te no to bu de ta to bu do adu yam phai tha on hai ai thak am dai si de dum hai je ba ai cha khau si samai problem lai thak pa ya ga dra pa ta dra hai na tha ma tha ai je moi na di tha hum tha o hai adu tha ma tha ba matung si da ai je he ta sa khau gi tang sa ya de bi sa rai ni je hai je gi bu do chama na to khale o pu ke ja se nga ta ka khati tang sa ya de bi sa ning de bi to da na u je kan lai ya ba adai doctor amma mutana zarur hai injection no mada anira gastric ki amma sakhaw gi amma ka pon gel po tel lagan min mangani ki ka pe ayuk se nung dang ju khara phale adu ngasi ni ni ge amma samana na ho ro da buli sa tan aise akho je lai je te lai ta ba imung amadi ultrasound ma lo ba hai je paisa ni sa nani adu kari no ba si kari hai do no ultrasound gi jen bu amma ga matam ana di je lai ji tu e ko ji yeng ba chumi apa lam de sa ta hai ji paisa ni manipur da ta na re result do phangam dre di di pen da sa da sum tam janing ga ta jar ko yam nungai je me tham aduga kari guma nung ni haiba chingna bi ba leira ga di nung se aseng ba di ultrasound na nung gi size mana haijar ga su mana 7 ni 3 ni 11 ni haira ga su mi du kari guma nung si lok tho oge na haina doctor na lep ko matam du da di patient adu da soidana ma ki CT scan haidana ma khak to ga ne ba
CT scan si miyo bagi haksang de yamna toina lobo phatte haidana hai anda CT scan je haibe wani ai su mari rakti sure ba doctor na bo ingon da hai ai bu yengi ba doctor na as tangai phada ba khak lo ji ko yam toin lo gum si na masi lo ba si CT scan yam toin lo ra di phatte se dum hai kari kai no cancer ge du ge da ge ne ekta mari ramar lo ra na do bu di nate adai da nung sigi chapchabi amount kadai waidano krai lerim from no kayam chawbano na haibasi ultrasound ye mabudi CT scan hena khange aduna nung ni haina chingna bi leiragadi amuktang yengtho ningi aduga aina matanga haijawge okhoi mayam ponomak loksing oiba yabada Manipur test of mayam lay test of home jose kandi hang nei ko adum masi kana gumna taragadi madu hangi besing na suwaro ki badi gai aduga aseng badi kari no na hai kanda ko gi test of hangi sida NABL haidana malai NABL se kai hai no hairadi test tawriba mafam do sakhang laba haiba kanana sakhang ba test tawriba du da sakhang bagi certified oiba se NABL fangba haitare aduna NABL fangba mafam do kharal laga adumaina luraga diko kitang anaba do lusalaga di NABL fangba du oina tahon janingi samna hairba Manipur NABL fangba khara dum layaba adu isam samna sobam lekai gi babina se NABL fangeba siza zu fangeba ko samaina SBL adagi NABL ana fangba khang lay certified oiba haitare aduna aina Kolkata da chalakanda babina gi report to puraga Kolkata da health check chatpam yaugi baina adai aina chatpa health check to da aina che sang do loina ut kanda mafam du da lenba doctor duna nangi sigi che sang sing am to chatna ba yaroi nangna lising kun test toro ju chap a ma toro jo khoi sidi da todong ni hain kari maram gi no harakanda no gi Manipur da north east da NABL fangba test lab amata laite na haiba adai da aina si amtang yeng biu si babina si di mari NABL fange na si che da thai hai kan okay yeng gyar kan babina gi du yeng ba yagi ba ai gi si babina promote to bai wana ti ko babina na to ba phang ba sum yam lei ba aduna ngasai gi lerak khulok macha macha clinic hang ba to ba kan da yeng ba yai mo yeng no hai ba na te khuda ki na nung gi yeng ba yai yes nung le me ha ba do moi so do ma hi ba ngak tani adubu aina hai janu mudi aduma aina khara chayen na ba tho ba chayen na ba si am thok chala di ama da yeng mo ro ka su yeng biu ka so kai de aroi ba to final oina dom na ching no ba le ra ga di NABL fangba mafam amadane amuktang yenghanningi haitare adu itare di ai yeng to bate habiu babinadan okay babinadan ne yengi se adagi sangayena rim kida ma leibudo ai machin haido phonggi do adu mafam ani jindane okay adudi hojik se hanagomna sakhaw ga mari leinaba laina adu da muk haubu oiragadi tangai fadragadi amuk sakhaw gi keno da yengapagi phibam da leire aduga muksu hajik si satok ama tha nirom ngai ba sarai na mo endoscopy logje gi beje okay adu isa se ngai ta me nai si aja se to bong khang da sa da ari no si wari jeng phong dok ta ge na sum phong dok ta ko ta lu di lu re ado ta ne na jo hai wati to sa ra man je kina jo hai bi re ba ai na sa su ba kamai to bono jalam ta man na du ji bo na hai ba ba nang jumini dana ai jumini ko ado aeroplane do pilot na to di thoba hai che dana hai de ba ko ai jinu ga tu e ba ko adu ni hoi thagachari wafam je habir pa lure aduna expert adum yengman bari ai na khalle sa dharma ra kai nom lei dai na pension fangaga mama ke pension na da layeng ba ma pa ke pension ni paisa da loi se thok ki dana masa ga ni thok ka pi da bam lei dai na hoi adu ni hanga ba sa ra ji ai je tu kai no bi 23 di February da pension se sere ba ko hoi adu ko ji se tat pa ha ba paisa ga ko da tat la ba ai san de ne no o ge sa sin da hai ba isa ga no no na nga ni to ka li no ai adu le la to ta to ni je na ba hoi medam o sa matam sang lo jere sa thagachari khana nei na bani maya pulling sing no program siding makta de ye yam nungai se ningombam dagi ningombam de kol ga torok pasidi yam tangi hai tare sa dakta ama tar mamang de to gido ai di kai no ne husband ni hoi ma na hai ne khabar pa de so bung jo waro loi na ta o ye hoi Funny saruga birakpa thagachari hello ozauji taram lokchari international Wednesday ngasi penoda landing EO
ꯑꯩꯈꯣꯏꯒꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯆꯔꯤ ꯍꯟꯗꯛꯀꯤ ꯊꯤꯝꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯐꯣꯔ ꯆꯦꯟꯖ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯟꯊꯦꯜ ꯑꯃꯗꯧꯅ ꯋꯥꯁꯦ ꯉꯥꯡꯅꯕ ꯅꯠꯇꯕ ꯃꯤ ꯑꯃꯅ ꯑꯗꯨꯝ ꯉꯥꯡꯉ ꯆꯠꯈꯤꯕ ꯅꯠꯇꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯗ ꯀꯔꯤ ꯐꯥꯎꯏ ꯀꯔꯤ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄ ꯃꯃꯥꯁꯤꯡꯅ ꯀꯔꯤ ꯐꯥꯎꯏ ꯑꯗꯩ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯕꯗꯨ ꯀꯧꯊꯣꯛꯑꯒ ꯍꯥꯏꯍꯟꯕ ꯑꯗꯨꯒ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯄꯨꯟꯅ ꯄꯣꯛꯄꯁꯤꯡꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯅ ꯍꯥꯏꯕꯁꯤꯡꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯏ ꯋꯥꯈꯜꯗ ꯐꯥꯎꯕꯁꯤꯡꯗꯣ ꯃꯗꯨ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯋꯥ ꯉꯥꯡꯅꯍꯟꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯌꯥꯔꯤꯡ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯕ ꯑꯗꯨꯒ ꯌꯥꯝ ꯑꯔꯥꯞꯄ ꯂꯝꯗꯒꯤꯁꯨ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯤ 300-400ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯏ ꯑꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦꯅ ꯂꯥꯛꯄꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯨꯃꯦꯟꯁ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯑꯆꯤꯟꯕ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯔꯝꯗꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯁꯥ ꯀꯨꯃꯥꯔ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯋꯦꯅꯦꯝꯕꯝꯒꯤ ꯏꯌꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯑꯃꯈꯛꯇ ꯂꯩ ꯏꯝꯄꯥꯋꯔꯃꯦꯟ ꯋꯨꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟ ꯅꯨꯄꯤꯗ ꯁꯛꯇꯤ ꯄꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯛꯇꯤꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯅꯨꯄꯥ ꯑꯃꯅ ꯑꯩ ꯌꯨꯝꯗ ꯑꯃ ꯇꯥꯟꯅꯔꯛꯈꯤꯒꯦ ꯀꯩꯅꯣꯝ ꯌꯣꯟꯕ ꯑꯣꯏꯁꯅꯨ ꯊꯥꯡꯕꯕꯨ ꯑꯣꯏꯁꯅꯨ ꯀꯩꯅꯣꯝ ꯇꯥꯟꯅꯔꯛꯈꯤꯒꯦ ꯍꯥꯏꯁꯦ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯨꯄꯤꯗ ꯁꯛꯇꯤ ꯄꯤꯕ ꯑꯗꯒꯤ ꯑꯦꯅꯤ ꯀꯩꯅꯣꯝ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯁꯛꯇꯤꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨ ꯌꯥꯝꯅ ꯂꯩ ꯑꯗꯒꯤ ꯑꯩꯅ ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯑꯝꯃꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯑꯩꯈꯣꯏꯒꯤ 7-8 ꯇꯥꯕꯗꯤꯅ ꯄꯨꯡ 12:30 ꯐꯥꯎꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯁꯦ ꯅꯨꯄꯤ ꯑꯝꯇ ꯁꯤꯗ꯭ꯔꯕꯅꯦ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯒꯗꯤ ꯁꯤꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯌꯨ ꯉꯥꯎꯔꯒ ꯀꯩꯅꯣ ꯇꯧꯕ ꯑꯗꯒꯤ ꯁꯝꯅ ꯅꯨꯄꯥ ꯃꯆꯥ ꯈꯨꯟꯗ ꯑꯦꯗꯤꯛ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯑꯝꯕ ꯀꯥꯡꯕꯨꯗꯨꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗꯒꯤ ꯈꯔ ꯁꯥꯐꯒꯗꯣꯏꯅꯦꯕ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯏꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯇꯤꯟꯕꯤꯔꯤꯕ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯈꯟꯖꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯖꯔꯛꯄꯅꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯐꯥꯎꯕ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯗ ꯎꯍꯟꯕꯤꯕ ꯁꯛꯇꯝ ꯑꯃꯁꯨ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄ ꯍꯧꯖꯤꯛ ꯂꯥꯏꯚ ꯑꯣꯏꯅ ꯎꯠꯄꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚꯇ ꯁꯨꯃꯥꯏꯅ ꯎꯍꯟꯕꯒ ꯀꯥꯟꯅꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯗꯣꯝꯅ ꯊꯧꯔꯝ ꯀꯥꯟꯅꯕ ꯑꯃ ꯂꯩꯔꯁꯨ ꯃꯐꯝꯗꯨꯗꯤ ꯀꯣꯜ ꯇꯧꯔꯒ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅꯒ ꯎꯍꯟꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯍꯟꯕꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯁꯛꯇꯝꯁꯨ ꯎꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯍꯧꯖꯤꯛ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯁꯥ ꯇꯣꯝꯕ ꯀꯧꯖꯩ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯤꯀꯦꯞ ꯄꯥꯔꯁꯟꯒꯤ ꯀꯩꯅꯣꯁꯦ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯈꯔ ꯀꯥꯞꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯖꯅꯤꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯋꯥꯏꯗꯁꯨ ꯕ꯭ꯂꯥꯏꯟ ꯑꯍꯟꯕ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯑꯗꯒꯤ ꯕ꯭ꯂꯥꯏꯟꯒꯤ ꯑꯀꯥꯁ ꯑꯗꯒꯤ ꯒꯣꯕꯤꯟ ꯃꯌꯥꯝ ꯇꯧꯅꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯈꯣꯏꯒꯨꯝꯕ ꯕ꯭ꯂꯥꯏꯟꯅꯦ ꯑꯩꯁꯨ ꯉꯁꯤꯒ 2ꯔꯛꯇꯤ ꯁꯨꯔꯦ ꯐꯪꯖꯕ ꯐꯣꯟ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯎꯊꯣꯛꯄ ꯄꯨꯡ 9:30ꯗ ꯂꯥꯎꯊꯣꯛꯄꯗꯣ ꯁꯥꯔ ꯑꯗꯨꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯄꯨꯡ 1ꯗ ꯂꯥꯎꯊꯣꯛꯄꯤ ꯑꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4:30ꯗ ꯂꯤꯂꯥ ꯂꯥꯎꯊꯣꯛꯄ ꯑꯗꯒꯤ ꯄꯨꯡ 3ꯗ ꯇꯦꯂꯦꯍꯟ ꯑꯗꯒꯤ ꯏꯁꯩ ꯁꯛꯅꯕꯤ ꯂꯥꯎꯊꯣꯛꯄꯗꯣ ꯄꯨꯡꯁꯤꯡꯗꯣ ꯈꯔ ꯆꯦꯟꯅꯕꯗꯣ ꯌꯥꯝ ꯈꯦꯠꯅꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯖꯒꯦ ꯄꯨꯡ 1ꯁꯤꯅ 1:30ꯗ ꯂꯥꯎꯊꯣꯛꯄꯤꯕ ꯑꯗꯒꯤ ꯄꯨꯡ 3ꯁꯤꯅ 3:30ꯗ ꯄꯨꯡ 4ꯁꯤꯅ 4:30ꯁꯤꯅ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗ ꯂꯥꯎꯊꯣꯛꯄ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥꯅ ꯁꯨꯝ ꯍꯪꯖꯒꯦ ꯇꯧꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯖꯥ ꯈꯔꯁꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯡꯁꯤꯡꯁꯦ ꯆꯞ ꯆꯥꯅ ꯉꯥꯛ ꯉꯝꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯏꯟꯇꯔꯅꯦꯠꯇ ꯕꯦꯁ ꯌꯥꯝꯅ ꯑꯣꯏꯕ ꯑꯗꯨꯅ ꯍꯥꯟꯅꯕꯨꯗꯤ ꯄꯨꯡꯗ ꯂꯥꯎꯊꯣꯛꯔꯒꯀꯣ ꯍꯣꯔꯦꯟ ꯏꯟꯇꯔꯅꯦꯠ ꯌꯥꯔꯛꯇ꯭ꯔꯗꯤꯅ ꯍꯦꯛꯇ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯑꯗꯣ ꯈꯔ ꯁꯦꯝꯗꯣꯛꯆꯔꯛꯀꯦ ꯑꯣꯖꯥ ꯑꯗꯣ ꯏꯁꯥꯒꯤꯗꯤ ꯑꯣꯖꯥ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯆꯍꯤ 90-90 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯅꯤ ꯑꯣꯖꯥꯗꯤ ꯀꯩ ꯄꯥꯟꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯄꯥꯟꯖꯔꯦ ꯑꯗꯨꯗꯤ ꯃꯦꯗꯥꯝꯗꯤ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯕ
ꯀꯩꯁꯨ ꯇꯧꯗꯦ ꯏꯆꯥ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯦꯟꯅꯔ ꯂꯩ ꯍꯥꯏꯇꯥꯔꯦꯅꯦ ꯃꯦꯗꯥꯝꯗꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯂꯥꯃꯩꯊꯦꯠꯇꯒꯤꯅꯦ ꯂꯥꯃꯩꯊꯦꯠꯇꯒꯤ ꯃꯦꯗꯥꯝꯗꯤ ꯑꯗꯨꯝ ꯑꯎꯕꯅꯦ ꯅꯣꯔꯃꯦꯜꯅꯦꯕꯀꯣ ꯅꯣꯔꯃꯦꯜꯅꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯑꯣꯖꯥ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯍꯧꯖꯤꯛꯇꯤ ꯍꯣꯠꯅꯕꯤꯔꯤ ꯃꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯐꯪꯕꯗꯨ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯐꯪꯕꯤ ꯑꯣꯖꯥ ꯑꯇꯩꯗꯤ ꯐꯪꯗꯦ ꯍꯣꯏ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ 1,500ꯗꯨꯕꯨꯗꯤ ꯊꯥ ꯆꯍꯤ ꯑꯃꯅꯤ ꯐꯥꯔꯦ ꯐꯪꯕ ꯑꯇꯩꯗꯤ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯍꯧꯖꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤꯁꯤꯁꯨ ꯐꯪꯉꯝꯗꯦꯕꯀꯣ ꯑꯣꯖꯥ ꯐꯪꯉꯝꯗꯦ ꯍꯥꯟꯅ ꯑꯩꯒꯤꯁꯦ ꯀꯩꯅꯣ 2010ꯁꯦ 10 ꯑꯗꯨꯗ ꯇꯧꯈꯤꯕꯅꯦ ꯑꯣꯖꯥꯒꯤꯁꯤ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯎꯔꯝꯕ꯭ꯔꯣ ꯑꯣꯖꯥ ꯍꯥꯟꯅꯗꯤ ꯅꯣꯔꯃꯦꯜꯅꯦ ꯑꯗꯣ ꯀꯔꯤ ꯊꯧꯗꯣꯛꯇꯒꯤꯅꯣ ꯑꯣꯖꯥ ꯎꯈꯤꯗ꯭ꯔꯤꯁꯦ ꯃꯁꯤ ꯈꯪꯍꯧꯗꯦ ꯈꯨꯗꯛꯇ ꯇꯧꯈꯤꯕꯅꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯈꯤꯕ꯭ꯔꯥ ꯀꯔꯤ ꯀꯔꯝꯍꯥꯏꯅ ꯀꯔꯤ ꯇꯧꯕ ꯂꯩꯈꯤ ꯃꯁꯤ ꯍꯣꯏ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯁꯦ ꯇꯠꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯁꯦ ꯍꯥꯟꯅ ꯊꯕꯛꯁꯨ ꯆꯠꯆꯔꯝꯃꯦ ꯑꯗꯨꯗ ꯁꯨꯕ ꯆꯠꯄ ꯍꯜꯂꯛꯄꯗ ꯇꯧꯈꯤꯕꯅꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯌꯨꯝ ꯄꯥꯟꯕꯗꯤ ꯉꯁꯥꯏꯒꯤ ꯃꯤꯠ ꯎꯔꯤꯉꯩ ꯅꯣꯔꯃꯦꯜ ꯑꯣꯏꯔꯤꯉꯩꯗ ꯄꯥꯟꯕꯤꯍꯧꯕ꯭ꯔꯥ ꯀꯣꯟꯅ ꯄꯥꯟꯕ꯭ꯔꯥ ꯀꯣꯟꯅ ꯄꯥꯟꯖꯕꯅꯦ ꯀꯣꯟꯅ ꯄꯥꯟꯕꯅꯤ ꯑꯣꯀꯦ ꯎꯗ꯭ꯔꯀꯥꯟꯗ ꯄꯥꯟꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯦꯗꯥꯝꯗꯤ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯍꯣꯡꯕꯤꯕ꯭ꯔꯥ ꯑꯗ ꯐꯣꯟꯗ ꯀꯔꯤꯗ ꯈꯪꯅꯔꯒ ꯇꯧ ꯀꯃꯥꯏꯅ ꯃꯦꯗꯥꯝꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯕꯤꯔꯛꯄꯅꯣ ꯃꯦꯗꯥꯝꯁꯦ ꯑꯩꯅ ꯕ꯭ꯂꯥꯏꯟ ꯑꯣꯏꯗ꯭ꯔꯤꯀꯥꯟꯗ ꯈꯪꯅꯖꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯀꯥꯟꯗ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯀꯥꯟꯗ ꯐꯣꯟ ꯐꯥꯎꯅꯔꯒ ꯑꯃꯨꯛ ꯈꯪꯅꯔꯒ ꯂꯩꯃꯤꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯧꯔꯒ ꯂꯩꯃꯤꯟꯅꯩ ꯑꯣꯀꯦ ꯃꯦꯗꯥꯝꯕꯨꯁꯨ ꯊꯥꯒꯠꯆꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯨꯒ ꯍꯣꯏ ꯌꯥꯎꯁꯪ ꯃꯃꯥꯡꯗ ꯄꯤꯒꯗꯕ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄꯗꯨ ꯃꯥꯡꯑꯣꯏꯅꯅ ꯄꯤꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯅꯤ ꯌꯥꯎꯁꯪꯁꯤ ꯗꯣꯝꯗꯥꯡꯗ ꯀꯨꯝꯍꯩ ꯑꯃ ꯂꯥꯡꯉꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁꯦꯟꯗꯣ ꯐꯪꯖꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯆꯦꯠ ꯑꯀꯣꯝ ꯈꯤꯇꯪꯗꯁꯨ ꯀꯥꯟꯅꯖꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯨꯁꯨ ꯐꯪꯈꯤꯗꯦꯕ ꯍꯣꯏ ꯍꯟꯗꯛ ꯌꯥꯎꯁꯪ ꯃꯌꯥꯁꯤꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯐꯪꯍꯟꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯦꯅ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯊꯣꯛꯄꯝꯗꯒꯤ ꯑꯣꯖꯥꯒꯤ ꯌꯨꯝꯅꯥꯛꯁꯤꯒ ꯃꯤꯡꯁꯤꯒ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀꯔꯤꯅꯦꯕ ꯑꯣꯖꯥꯒꯤ ꯃꯤꯡꯗꯣ ꯌꯨꯝꯅꯥꯛꯇꯨꯒ ꯑꯝꯇꯪ ꯍꯥꯏꯕꯤꯁꯤ ꯑꯣꯖꯥ ꯑꯇꯣꯞꯄꯝꯅꯦꯗꯤ ꯈꯪꯖꯔꯦ ꯍꯤꯖꯝ ꯁꯅꯥꯇꯣꯝꯕ ꯁꯅꯥꯇꯣꯝꯕ ꯌꯦꯁ ꯍꯤꯖꯝ ꯁꯅꯥꯇꯣꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯕꯀꯣ ꯉꯁꯤꯁꯦ ꯑꯣꯖꯥ ꯈꯣꯒꯦꯟꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯕ꯭ꯔꯥ ꯐꯣꯟꯗ ꯇꯥꯕꯤꯕ꯭ꯔꯥ ꯀꯔꯤꯗ ꯇꯥꯕꯤꯕꯒꯦ ꯑꯣꯖꯥ ꯔꯦꯗꯤꯑꯣꯗ ꯇꯥꯏ ꯑꯩꯗꯤ ꯔꯦꯗꯤꯑꯣꯗ ꯑꯗꯨꯝ ꯏꯅꯥꯛꯇ ꯊꯝꯃꯒ ꯂꯩꯗ ꯀꯩꯝꯇ ꯆꯠꯊꯣꯛꯇ꯭ꯔꯕꯅꯤꯅꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯝ ꯇꯥꯖꯩ ꯍꯣꯏ ꯑꯗꯨꯕꯨ ꯈꯔ ꯏꯁꯩ ꯈꯟꯕ ꯀꯩꯅꯣꯝꯇ ꯈꯨꯗꯣꯡ ꯆꯥꯔꯀꯥꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦ ꯏꯁꯩ ꯈꯟꯕ ꯈꯣꯠꯄꯗꯤ ꯐꯪꯗꯦꯕꯀோ ꯑꯗꯨꯗ ꯁꯨꯝ ꯑꯩꯅ ꯇꯥꯅꯤꯡꯕ ꯀꯨꯟꯖꯕ ꯑꯩꯒꯤ ꯏꯁꯩ ꯈꯔ ꯂꯩꯖꯕ ꯃꯔꯛ ꯃꯔꯛꯇ ꯀꯨꯟꯖꯕ ꯏꯁꯩ ꯊꯥꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯖꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯏꯗꯅ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯍꯤꯖꯝꯒꯤ ꯁꯅꯥꯇꯣꯝꯕ ꯁꯨ ꯀꯨꯏꯔꯕꯁꯤ ꯑꯗꯨꯝ ꯈꯪꯗꯦ ꯅꯍꯥꯟ ꯃꯈꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯕ꯭ꯂꯥꯏꯟ ꯑꯣꯏꯖꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗ ꯑꯩꯅꯁꯨ ꯕ꯭ꯂꯥꯏꯟ ꯑꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯇꯩ ꯑꯇꯩꯁꯦ ꯌꯥꯝ ꯍꯦꯟꯅꯁꯨ ꯑꯗꯨꯝ ꯑꯩꯅ ꯂꯨꯝꯅꯁꯨ ꯑꯗꯨꯝ ꯂꯧꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯇꯤꯟꯁꯨ ꯇꯤꯟꯅꯖꯕꯅꯤ ꯌꯥꯝꯅ ꯑꯩꯗꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯏꯕꯨꯡ ꯏꯃꯥ ꯌꯥꯏꯄꯣꯛꯄꯤ ꯏꯃꯥ ꯂꯩꯆꯥꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯔꯥꯏꯕ ꯌꯥꯝ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯄꯤꯁꯛ ꯄꯤꯛꯅ ꯑꯅꯤ ꯍꯨꯟꯗꯣꯛꯑꯃꯒ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯌꯨꯝꯗꯣ ꯂꯩꯕ ꯌꯥꯗꯅ ꯃꯥꯅ ꯀꯨꯏꯔꯦ ꯆꯍꯤ 12-13 ꯁꯨꯔꯦꯕ ꯂꯩꯈꯤꯗꯕ ꯃꯌꯨꯝꯗꯨ ꯆꯥꯛꯁꯪ ꯃꯆꯥ ꯑꯃꯈꯛ ꯁꯥꯔꯒ ꯆꯥꯛꯁꯪ ꯑꯣꯏꯗꯣꯏꯅꯤ ꯁꯥꯔ ꯂꯩꯍꯧꯕ ꯑꯗꯨꯗ
kari suruga leiriba madi kari honori ge hojik masi kanone kasi sude hakare tuga ingila lagi madara moe bako adu sulpali sing taru khak phangmani jai ngo mara siya mini mara kara yengan ni yatra ba ade madara ko wal pali sing taru tulati masa ani ne ba ani tu diganga ni du saure amna class ya katoe pe pare bako ahanduna atomdana na sai tammi radna ani du hona baga matha am sai ma se dra yum dira ai mai chanan paran o ina ai tugaran di kon lo tugaran o letre adu sadiri nemi ima lok thungiro konjen ji ondro kenom tawina lok thungiro ima bo ai atum mure han ni do mai brak lai ga thaba wa man dra tum dak do hoi hoi ading sai dik thu kum jala ka chen pham tum le ko ba dra pare ma ngarang du sangga biruge sangga dati sangga banang jeli edini mangani hande ya tare na ngarang dawar mam makan chele ine hoi ma adu ha ke to bani ko khang jada ngan mo saman noi gi ningon gi masane na ka king der ga wai chani to adu wa ji chan pa ga ide man ko wai chan ta ba ima kapti beni Champa bahasa. Hoi. Aduni, aku siapa jadi tamu ponte. Ima halo orang, halo biar orang iba boleh kau bersih kayak baca jadi. Mui nah dengan lukabi orang kari orang rezeki mui iba bukan je. Hoi. Aduni. Ado aja tu beri. Tagat cari mas seruga berakwa bimana. Kalingi matam tadi hojik hona bangga mingi de hona riko. Aduni ma koina sonjalak ko matam tadi karam thongni mama mapa na ningol macha ningon gi damang tawa basidi kari hangoni ko sini ningon ji Hello. Good evening, sir. Evening down there. Ado sir, morang shy the gear at Hamini Kawi sir. Have you? Ado sukan kangong the nasa di Olandiari Duada Unabagi Toma Pangtoki Boko sir. Very much Paulo Raga, Abdi aina hatte sum ta jaw boda sa gi wai do am nuai ya ba do ada chalu bagi nuai bagi wai di jo khatang ki thau rang khan ba di ina sum thong do kya kare I am thaga lingai di oi de sa thaga chari do mi mage punchi wari pungha am dali ya ponte sangar wari ni adana mate khara hay tare adana kitang haurok ki bai wari khara dum liyo na bai lina bazani tabi bai am nuai jai tapi oh ya nah birakpa. Sagi dia tu awak bagi wari di noi di saya di calu bagi wari di wahai mana dang yang honi amba. Calu bagi di kaino. Sana kau gila tahu bagi apa siapa gitu. Mas, aduh kumadu di masing kang dengan kulak mihela macam mana ni, amak kak kamai liru ni. Wahang doang ngak tergadi nali salu ya ponter. Aduh nani, sanggar bawari hai tare ni ko. Aduh nak kau na thengna resti ham greba. Ai Delhi jab aduh hantak na han mana teba. Aduh main aduh macam lidu masing langam tu na cat greba. Ai 2015 degi cakal ini. Aduh ai na liru kadi karam bali do ini. Aduh wahang do lak tabani na ko. Aduh mayamo lelagi karigi kakyu na te ayam bawari do sana basi kari no hai kanda. Punci kong cat si dene. Kau se awal basi loi mai ungne ba. Aduh awal basi awal ba thengna rakanda mai lei raga cat kiba. Natraga awal ba do maram kanda ifata balam bim na cat kiba. Natrang asi mai pakla ba mi magi punci da mana thengna rakhiba awaba madi nungai ba sing do kari lege adan inkhalang ni bana hasing mayam na madu matau tamakan moi chu sumai torokina adu de khoi chu sumai na khangaga hingbe yai na haibagi inspiration hai tare ko adu maina ne mayam da su pina na bagi da mak phangthok pa thorom ne bana hangi dati adan ai gi achievement phangak pa khotpa du ada du wari yaude na hangi du ko adana
moi the period 26 minute khatane minute kun taruk tu da ai wari di phanam li ba minute ni fuma pan li minute jang khai yo we ba as minute jang khai yo re na hai re moina ai ni yar ro di loi kak that pi ro te kak that laga khomba ya ba ta ba ya ba khar to bi ro harat mu thamam ba ni da adum kai ne upai leite ai ni adune ai ne na wari me am le na am hai ba su ya ponte aduna so roi ba na te na ko wari du di dum ai thanda phama ga dum sumai tore na wari lir ga ne sum thagal la thamam su ya yo adudi aina so hodok chege na khan masu lei matung ina ko sidi ai khaki wa na kana gumba mu khangna ma gi wari dum li jage na ma matan dum li be wari su dum lei be ya hojik ti loina mi khudum channel ngak tangai re dan adong gi so channel lei be amagi so channel lei be ado phajana dum ta ba ya ba mong do loi sham kan re hojik ti ko anyway thank you so much tabi bagi dam yam nungai jai thank you matam khara lei jari saruga biu call toraga hello call tana da male ko hello Ha. Mingalai fonga habiu. Ai keman dagi thibi ni sa. Oh habiu kari wafam habi ningi. Sa ka nom da ji ke to bo ka nom isai sa ji dagi sei khana bogi phone number do sa. Adu ke phone number ai ngarang ole da ju haijagi bane ba ko bana sei nom dang ni kana to bagan da si ek to ke indum sa na hai ba do phone je ai ko khoi busy lei ba ta ba sa adu mi sei gi thoram ni to kan da sei sana bogi oiro kai gi oiro to ba kan ji da phone je sa khoi gi number du ga ai ji ga sana dra ba ni ju gi tum hajara bane sa yang halake ai di thodo ko ke so le ram dong wan de adu bu check to rogam tang yang halake number se ai aju puning ngaro check ka de ai thoram loi ni la ta ta bane ba sa ai na sum phone sum tau jara ga sei he thang ba ya ba na bu di phang je de sei khan ba ani ram ga phang gare adagi saram tum sei chana bu dang tang ga phang ja ga ba de ai na sum try to da phone ji ta na da hai ta angang le di yen an ba da so ai na kamai tai non hai da ma nang gi phone ji ada kai ngba ma som da nan jali bra ka no ma tau re ai soina ba ha chare ko sa oi phangdram ni ne sum hai re ni ne lambi do ai ri ke su le ram dong man de dum ba do ko adu bo ole ngarang tau jo bane ba sa hoi ai ole na budi hindum sa ai wala isai gi thorom hau ba kan dai hindum sa ai yeng jara gi na hai ada ngasi jo ga na tau ba kan hu budi su jo blai dana adu ai ni su jo mana hai dire ba ada sum dog jara pani de sa taga chari yang halage kari lege ha bado dai ji puni na dum taga bane ba su chu hoi sa adu khatang hai jara ge tai budi ke chu hai jari ngai le jegre taga chari am no ai saro ga berok Lily Sanarak hairo o ID na Lily Sanarak hai hojeki hijam sanatom bagida sum leija babu dinate mateng pangjaninge na ta pere kasu kaiba leiti madam number adum la howi number adum lei everything koi de dum hingminna bani ponna hingminna ba koi mayam hai tare ko amaga mateng pangna badani koi su dum mayam mateng pang ja koi hingi ji de ko amana mateng khra pang amana mateng khra pang ko ju hingnari ji ne ba hingminna bai wa de ko hello sa how mingle phone ta pyo ai wa ga ka da ji ta ji na mara pun ne no ta pyo kari ha bini ngasi si ko ji malem ji waina nupi jingi numit na palon tawre adu yam nungai puning yam nuksi bu ju phawi aduga aina haijaning libadi ai ko gi hauji manipur gi da hairage nupi jingde adu ki mati thondara ga leiram bani koina khangpa matam da
ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯅꯨꯄꯤꯒꯤ ꯊꯧꯅꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈꯠꯂꯛꯑꯦꯁꯦ ꯑꯩꯅ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯤꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤꯗ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯏꯁꯥꯅ ꯏꯁꯥ ꯇꯦꯡꯕꯥꯡꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯝꯗꯝꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ ꯊꯧꯔꯥꯡ ꯂꯣꯏꯅꯃꯛ ꯄꯥꯏꯈꯠꯅꯔꯛꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯊꯧꯔꯝꯗ ꯅꯨꯄꯥ ꯈꯛꯅꯗ ꯁꯨꯝ ꯄꯨꯕꯗꯨ ꯌꯥꯗꯕꯅꯤꯅ ꯅꯨꯄꯤꯒꯤ ꯃꯌꯥꯝ ꯑꯃ ꯑꯀꯨꯞꯄꯒꯤ ꯄꯨꯝꯅꯃꯛꯀꯤ ꯅꯨꯄꯤꯅ ꯃꯔꯨ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯒꯤ ꯁꯦꯟꯊꯪꯁꯤ ꯑꯩꯈꯣꯏ ꯁ꯭ꯀꯤꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯤꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗꯒꯤ ꯂꯣꯟ ꯂꯧꯕꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯗꯩ ꯄꯨꯕ ꯂꯩꯀꯥꯏꯗꯒꯤ ꯐꯪꯗ꯭ꯔꯒꯁꯨ ꯃꯁꯤꯗꯕꯨ ꯃꯤꯡ ꯆꯟꯁꯤꯜꯂꯒ ꯃꯑꯣꯡ ꯇꯥꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯕ ꯁꯥꯈꯤ ꯁꯥꯄꯣꯟ ꯌꯥꯎꯗꯅ ꯑꯗꯨꯝ ꯁꯔꯀꯥꯔꯅ ꯁꯦꯟꯊꯪꯁꯦ ꯑꯗꯨꯝ ꯄꯤꯕꯤꯔꯛꯏ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯊꯧꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯕꯅꯤ ꯄꯥꯡꯒꯜ ꯀꯜꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯁꯥꯔ ꯊꯝꯖꯔꯤ ꯑꯩꯅ ꯁꯤꯗꯪ ꯍꯥꯏꯖꯔꯒ ꯂꯣꯏꯖꯔꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯉꯁꯤꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯤꯃꯦꯟꯁ ꯗꯦ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯗꯗꯤꯀꯣ ꯑꯗꯨꯝ ꯋꯤꯃꯦꯟꯁ ꯕꯤꯜꯗꯤ ꯄꯥꯁ ꯇꯧ ꯉꯝꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯤꯕꯨ ꯁꯧꯒꯠꯄꯁꯦ ꯈꯔ ꯋꯥꯠꯄꯗꯧꯅ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯅ ꯚꯣꯠ ꯂꯦꯞꯄꯗ ꯅꯨꯄꯤ ꯚꯣꯠ ꯀꯥꯒꯟꯗꯦꯕ ꯀꯩꯅꯣ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯊꯥꯖꯗꯦꯕ ꯁꯤꯁꯨ ꯑꯗꯨꯝ ꯂꯩꯅꯥ ꯑꯃꯅꯤꯀꯣ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯄꯤꯗ ꯁꯛꯇꯤ ꯄꯤꯁꯤ ꯅꯨꯄꯤꯗ ꯋꯤꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟ ꯋꯤꯃꯦꯟ ꯑꯅ ꯍꯥꯏꯗꯅ ꯂꯣꯏ ꯇꯧꯋꯤꯗꯅꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯤ ꯅꯨꯄꯤꯅꯗꯤ ꯑꯣꯏꯗꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗꯀꯣ ꯑꯗꯨꯒ ꯚꯣꯠꯇꯁꯨ ꯅꯨꯄꯤ ꯂꯦꯞꯀꯥꯟꯗ ꯀꯥꯒꯟꯗꯦꯕ ꯃꯇꯤꯛ ꯆꯥꯗꯕꯩꯅꯦꯅ ꯈꯟꯕꯩꯔꯥ ꯑꯗꯨꯒ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯁꯧꯒꯠꯇ꯭ꯔꯤꯔꯥ ꯅꯨꯄꯤꯅꯤ ꯍꯌꯦꯡ ꯊꯦꯡꯅꯕ ꯉꯝꯃꯣꯏ ꯍꯥꯏꯕꯩꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯥꯈꯤꯕ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯗꯦꯗꯅꯀꯣ ꯃꯁꯤꯡꯗꯣ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯄꯨꯟꯅ ꯀꯥꯈꯤꯕ ꯃꯁꯤꯡ ꯀꯌꯥꯅꯣ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯥꯔ ꯇꯔꯥꯝꯂꯛꯆꯔꯤ ꯁꯥꯔ ꯔꯖꯤꯇꯥꯅꯤ ꯀꯣꯆꯤꯀꯥꯒꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯔꯟꯖꯤꯇꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯉꯁꯤ ꯋꯤꯃꯦꯟꯁ ꯗꯦꯁꯦ ꯑꯩꯁꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤ ꯋꯤꯃꯦꯟꯁ ꯗꯦꯅꯦ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯔꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯥꯔꯨꯕꯗ ꯉꯁꯤꯗꯤ ꯊꯕꯛꯅ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯕꯅꯤꯅ ꯋꯤꯃꯦꯟꯁ ꯗꯦꯒꯤ ꯋꯥꯈꯜ ꯑꯝꯇ ꯆꯪꯉꯨꯗ꯭ꯔꯤ ꯁꯥꯔꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯦꯡꯉꯨꯕꯗ ꯋꯤꯃꯦꯟꯁ ꯗꯦꯁꯤ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯁꯥꯔ ꯑꯣꯖꯤꯠ ꯍꯥꯏꯕ ꯑꯃꯅ ꯂꯝꯖꯤꯡ ꯏ.ꯑꯣ. ꯍꯣꯜꯗ ꯋꯤꯃꯦꯟꯁ ꯗꯦ ꯄꯥꯡꯊꯣꯛꯏ ꯈꯣꯠꯂꯦꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯔꯥꯎꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯥꯃꯛ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯉꯁꯤ ꯍꯥꯏꯖꯒꯦꯅ ꯁꯥꯔꯗ ꯇꯧꯖꯔꯛꯄꯅꯦ ꯊꯥꯒꯠꯆꯔꯤ ꯔꯟꯖꯤꯇꯥ ꯑꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯤꯃꯦꯟꯁ ꯗꯦꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯃꯤꯠꯁꯤꯗꯁꯨ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯧꯈꯤ ꯃꯇꯝ ꯑꯁꯨꯝ ꯆꯠꯈꯤ ꯃꯇꯝ ꯑꯁꯨꯝ ꯂꯣꯏꯔꯛꯀꯅꯤ ꯄꯨꯡꯖꯥꯁꯨ ꯉꯁꯤꯒꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯊꯪ Hello. 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 Ming amadi leifam haibiu. Mama jo thara tombi. Kari wafam haibi ningba. Di thorum ji tara kanda ina kai kumba karatang ina ibungo dadum wahi karatang haje ningba du haje ke torpane. Haibiu kari wafam thambi ningba. Ibungogi thorum ji ngai bata dum nomagi sita horoi ana khalubata yamna waba ma yawebako. Uning sida yamna nungsiba uning ngasi taro kanda nomagi dum tajai eduna taro kanda ngasi nupigi numina habatu wari harapuga degi mu hamaramda lukhabigi wari gar haibado lukhabi haibasi as yam thina nungaitida adumadi ai thamoi yamna taro matamda saebako ikoi halwar bahairuno na hajing lukha wari mayam masu lay lukhabi haibasi
ꯃꯤꯡꯊꯣꯟꯁꯤ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯅꯧꯅ ꯑꯉꯥꯡ ꯑꯄꯤꯛ ꯑꯄꯤꯛꯄ ꯆꯦꯜꯂꯒ ꯂꯩꯍꯧꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯗꯨ ꯈꯜꯂꯨꯕꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯗꯨ ꯏꯕꯨꯡꯉꯣ ꯍꯣꯏꯗ ꯁꯤꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯍꯥꯏꯕꯤꯔꯛꯄ ꯍꯦꯟꯅ ꯇꯧꯔꯛꯄ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯅ ꯁꯤ ꯍꯥꯏꯅꯤꯡꯃꯟꯗꯅ ꯑꯩ ꯏꯕꯨꯡꯉꯣꯗ ꯐꯣꯟ ꯊꯥꯒꯠꯆꯔꯤ ꯃꯥ ꯊꯧꯔꯝ ꯁꯥꯕꯔꯨꯛ ꯌꯥꯕꯤꯔꯛꯄꯀꯣ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯑꯗꯨꯝ ꯊꯧꯔꯝ ꯐꯖꯅ ꯑꯗꯨꯝ ꯇꯥꯕꯤꯔꯒꯀꯣ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ Miramisnam International Women's Day Relief Camp ta pangthokpa loikhre na tape Actually hello Mingalai phone have you Tapiu kari happening ima matam lo sale khara yang nam ta hisan bisi haning ba wai sanabda nungai dana anta sanan ge na sanar ai ngarang ha de lido de suga ya da ba do ya chi di khara tare lido de thang ba da na ko thang ba da ima gi re thang ma dong thang ima gi radio yadri ro khoi gi yadri ro adegi mani na ma bu ki jo lido je ya da ho ji chem ta kenya to ma ko thang ba da do ho ji bu di ma di ya re de nen do pha ba di ngarang dang di sukta ta phang de noi de lebam ta phang khang to ma je ado jin jin na tin asa yu ki pa ga ji jin jin po ka no ga ta re ko ni wa ro ga ngarang je ma ga ba ko ni ba jen ji na sa mi ti na na ka lai ye naung ti ma je na I khang khang au de na ngam je ha ba pu ka ba ga je si ngarang je ti o re ado je ngarang je nuai ka ba nuai to ma je ka pu de du ha ta Porque por algo hago también los papás kan de hoy budi budi sabe kapare. Masa nipa ani kamane masa ni ama me pangare ka sin. Masa ni sura de masa ni han di ma ga dum hago na ga dum lai ba yo da tamba o pen ba wa du. Ai na dukan nang ni yum kama so je da. E sana pa ada silong da lai de thora ga adu yum ke lo khalani adu ga yum changan ai ai nang mamang thangoi de lei de kuina lei de pati na ai nei naw pi de wai sai adu ma de ko ji ma singa de ju po ma ba anung lei ra ba ade ni mu chu ma ko ji kan no ji de ju ji sing ji ka no ku ti de ni ji de ju pom tho pi ta ro ta ni ba adu ba de karak lakshan si de ta tha ja de da ngarang je si o ya Ima adu ngakani da punsigi mar khongchat asidi ma ko sumai loi chakidoi ni koi songa ima tambanga moidori ni punsi da aduni himinnari ngai leminari ngai matam da nungsinna ba stay hen ba leite mi amaga maga yengthina ba kari kana runi haina ri sima adar mi magi awabadi ma loi leini ko awabadi am lei aina haijabadu aiba nungai ri bra kari mathen charage ne ngonda hangba budi aingonda awaba wari saba mi ni hele Koi ga na ba mi yawi koi gi diabetes na ba malay koi nung lay ba malay koi gi ason ba malay koi cancer na ba malay koi kidney fail ba malay yam ba mateng pang bi ya gadra singak taning on the lies ai na makoi da lupa lisi manga piraga tara piraga makoi gi na ba do ko khoda ba oradi ai pirage kasu di ko oyo ad mayam na thajana ba su lay ba kai matam da Khoina mateng pang bada lisingang khai lama karima koi mamang dum pang ki yaw Ramananda gi pang ki bada koi palani en pang Surendal palani ma khain pang somai tawna cancer na wa sing da khoina sing humpu pang ba humudra pang ba makhan gi kai hamar ma khoina dum taw ki bele adu ngai matam do hojik te muna tremi si loina wana ram ni no ko loi ma khai tare aduna awa ba wari sarak matam da hi tare ma aduna ima su ima gi laikai da thokpa thodo amne batam ni du mayam no siguma se thiru ro di ko spek thana lei bazan khalu bado ko mam ima thaga chari thorom charuga biram ko matam madam lai salaktre minute taret kuma lei jari minute taret sidami ama or ani lokot chabagi khodong chaba lei jari ko la ga na lai laktre
Sini ne punchi da koi theng nari mayam se wa ba se yam grazani aduna koi su kare hai ni kubier gai bra ke no war pa le ta da kubier mak tin tam ni na ai ta re ni ana hona jari se slei da tek tor kan da mahoksa inspector thai ai di geng amba views la amba mayam crime update crime report la amba mayam views hojikti loi handare kai handare no da mi sing se lan da loi na lai gre wa khan se lang tak nare wari taning bawa le loi na makai tare aduna net acting obaga views ekta handa gi na siguma ja koi da so wai aduna ne koi na hojik sponsor program khara on thorong na bahon nari ba khara sinjare ba khara langjare ise aduna mayam su saru gabiu support to biu hello Hello sir, ay somlani lang dabadagi. Mamukto sa po ikay kumnazari mayam tabi riba yung biri mayam so ikay kumnazari. Tabiu. Mada ang si santi kong sa pada sa ras nung tumam na ima imbil isisan na hanggiwa wa hangjingdo. Isisan na kumakuto kaya nung singa bitay pi tayo kamawde. Okay. Así mai pang na dum sakram halis ta mai pak pudi nung thana da no je angak pani do ji tawri je aroi bani da tawri je ko pang hakki matung da loi khangna rani kari kari adu amana mau na ha jing je yam scenery na ka mai ta yu khang di ne akoi di ji dom hota thabo wa wan chura ga mi la ba jing mateng pa ye khali ji dom hota Sibiam talle ba ko Sibiam talle sininde insa jo kano diabetes patient oi ri ne ba aduna moi ne pangchin ji bi ka mai ta no kon chin da na doctor yeng hong na ni na ado masana sining der so mi na hat bo iram di kamai dong ni chizu ni ne ko id cd am seasoning da ba ado ai hato mi do pokre ha di mana dei hato ngai le ri do ne pungsing do ai gi si bagi matam do mana pai le gram ni na mana haning matam hato ni ne chijo mu aina si zero zo yaro do ne mi na hat ke ha ra di ado bu kari gi no khang thi tho i tho do sing jo gam no ai ti macha le ho ba khot pa ga le ba mi na bo ha le ra kai no khoi no je hai ba ngam de police na investigation to ro kan da seng ba kai no khari khang tong ma le ko Mapam china loi bira brado di sina kari kari ate ha meaning bolai. Say et puni waro lo raga tharak pe say du phajai speaker tayar lo ko gi tharak ko do du no budo du phajai anu ngai sa ba duga nupi na khumai do sa ga du kano nupi do ka kano ro ko chbara ni hoi same ni ko na dum phajai sa gi su nupi na khumu ko phajai karan uri bani na kara thari ni kara mala kan to khadong ni tha yam samo je tak tu lang kan hoi sema loi dri aduna kara sema ga tari ni soi ba kara yawi ni yeng ni aduga kara muk sem hadak ti sema ngam dre aduna February gi su sei no ba ma sema ma yam no khodol tam jaga ni tha mong gi sei no amam di tam ma ge na khan gre aduna tamina si ko matam gi hai betare thagachari Saruga birakwa. Hoi madam sang ming phau si ba se ikai je ko hai ba lila ma lai ba ne pizza de or ma le ko. Thagachari. Hello. Taram lok chari. Sir kam da jalau din sir. Za jalau din ta piu kari wa phom hai bening. Sir gi special Tayai tu tar de amna nungai do wari si amnaru oi do wari faja lai adu sare khoi khunda ama khana ba mi yawe sar go je taram bi tare adu sare khoi de tawri sinida khoi yong na tan ya bi sap to adu kanana lali la bi ha si thakla wa tawur si yara amda mak kongjin khoi ki sarkar ki uniform set pa kambu sing Sini pun yaring desi. Sana saya betul. Hoi. Ya inspector tanya tu, siang dekara karbar tahu, atau di hari dekara karbar tahu itu. Adu kita itu ni besar. Jadi kau hari sini besar, ay siang wai ay yung inaw na pa 94 BSG police ni. May no pitu set
mayum pan kare hoji masana pa man pim ga tharam o kin chin ma thong ram khando hoji ko mai tolop to thamdri ba sar mai tolop to low ngam ngari shini khoi manipur da tawri ba halat sikari ne mai nupi du mayum pan grab to pension book to puro adu ga sabi rage ha ba su adu su hai to se police ta ha ga lahol lu su ngam amada maksa adana sar to for e pa sha do law da to ikoi le 2007 si givni oho adu khoji pho to ro du masana pa khang la sa bi lem phare ko law dri ko manipur bi chana ro si yeng sa matam si kari no khai ngam ni sa hoi ha inspector te tar ga sin sar yam thana ai to har da karbar to wa tin da karbar to masi kaura ro punchi sin sa hoi hoi kari akan buwa ai su ya da matam si hoi hoi za ikoi kon ji besar khanari hoji ro sin bi arab do hoji amada ma kong sin na na tawris sin nam no ajare oza za logni takpirak pa do wafam se tambirak pa gida mak tasu thagachari oza anana thagachari ngasigi thormasida saruga biba mayam aduga mabung ban biba sigi damak haujikti loisin jabagi pungpham pungja do mok yorakle inspector tayaida sanduk chari ba pandam ohum suba tangkak ta numidang tengmada tabisi hanana thagachari sarug yabiri ba pumnamak hana thagachari yawbiri ba mayam domna mapung phan bi bagi damak thoromasida thagachari hanana aduga bonem khorakpam many happy returns of the day son of Joy Chandra Khorakpam and Dana Khorakpam Bishnupur Ward number 5 many happy returns of the day faba nungai be ai faba fo oirasunu punchinung sangba oirasunu haidana mapugi mafam da nijari hanana thagachari punama punga segidi matang asida loisinjaba yabada lojari punama pu khurumjari take care Waksingi ulen khanglibi aigi khunggangi leira nungsi toirabi Waksingi ulen khanglibi aigi khunggangi leira nungsi toirabi yang lure urure mafam kodingda leite nangumbi jamjara bining thibi leite nangumbi jamjara bining thibi Asha khangdabi awa anathida-bi momonok charaga penjabini aing asha khangdabi awa anathida-bi momonok charaga penjabini kalakmi hau laijadabi humang malna hingjabi shunke ke dana ningthi jabi hajana ikai jabi yenglure urure mafam kodingda leite nangumbi
Jamjara bining TV Laite nangumbi Jamjara bining TV Aigidi Hawaii Hawaii Oiribi Nantani Aigidi Unsigi Oijage Aigidi Hawaii Hawaii Oiribi Nantani Aigidi Unsigi Oijage Mapuk mapuk khudingi Aita gile piu Jamjarabi aigi Kungangi chanu Yenglure urure Mapum khudingda Laite nangumbi Jamjarabi ning TV Laite nangumbi Jamjara bining TV Waksingi ulen Khangibi Aigi Kungangi leira Nuksitoi rabi Yenglure urure Mapam kodingda Laite nangumbi Jamjara bining TV Laite nangumbi Jamjara bining TV Hangdokchare Ningthem Eye Care and Optical Computerized Eye Testing Maphamna Arongthong Opposite Oil Pump near District Hospital Thawal Ningthem Eye Care and Optical asi Saisakpi Chanchangi Thongangi Hekmachinda Hangduna Leijare Mafam asida tonga tonga kudong chaba kaya marom pijari Mafam asida free eye checkup tawbagi amadi frame amadi lens ta 30% ta kudong chaba pijari Adona season hariba frame adu kariguma tha taruk phawgi manungda tekrabadi Mafam asida free da sinjagani Ningthem Eye Care and Optical Hariba asigi tonga tonga kudong chaba singdi pediatric eye care contact lens service comprehensive eye exam loinana tonga tonga treatment sing tawjariba sing adudi eye allergies eye infection eye inflammation eye injuries loinana dry eye hariba sing asi mafam asida layeng magi khudong chaba phongbigani loinana mafam asida tonga tonga hausigi matamda seasonariba frame amadi lens camera phongbigani Akupa marol gida makol tobiu 8787-344-541 Amukahana 8787-344-541 Arong thongda leiriba oil pump asigi opposite ta leizere ngasi magleng sinbiro Ningthem Eye Care and Opticals Ahangba pham anikha kaujari Ibemal Bisal Academy Higher Secondary School Sapam Khongjomgi oina Ahangba pham ani kaujari Ahanbada English lecturer Qualification MA English loinana BA Thagi tolo negotiable Ani shubada chemistry lecturer Qualification MSc Chemistry loinana BA Chahi ani gi takpi tambibagi experience lairaba loinana Thagi tolo negotiable Akupa marol gi dama 8414-040150 Amukana 8414-040150 Hariba number sida call tobiu loinana school award lakpiduna kopa marol khangbiraba yagani khanghan jariba principal Ibemal Bisal Academy Higher Secondary School Sapam Khongjom Under 12 Manipuri Folk Dance Competition 2024-25
Lakliba March ki tang kun gamanga English singani kun gamanga da Library and Information Center Kaksing da pangthok chagadori Sinjalang jariba Kids Cultural Academy Kaksing Manipur Under 12 Manipuri Folk Dance Competition asigi Chana Kanglon khara haijarabada masagi sahi taraga nithoi phawbagi manungda leiba singna group dance asida saruk yaba yagani Group dance asigi duration na minute 9 gina minute 10 phawbadu pijari Registration fee sumdatagi lupa chongan Last date of registration lakliba March ki tang manga English singani kun gamanga Online registration ki dama khudong sabu pijari 708-566-9220 amukana 708-566-9220 Form Pangbigadaba Mafam Singh Library Theatre Kaksing Image TV Kaksing Diamond TV Khongjau Competition asigidama case prize ahanbada lupa lising tara ani subada lupa lising nipa ahum subada lupa lising taru Akopa marol gidama 7085-669-220 loinana 8787885529 Siri Hari Saranam Srimati Thoksom Ongbi Gambhini Devina Mahaki nungsijaraba imung manung sagai na tay amadi maru mapang khwai punamapu thadok piramlaga haukiba tang ama tha uhum English singani kun gamanga lamtagi nini panba thangja numita Brindavan Prapti oikhre chaliba March ki tang manga tha uhum English singani kun gamanga lamtagi taruk ni panba yumsa kesa numita asti sanjay lakhucharaba matung lakliba March ki tang tara humdoi English singani kun gamanga lamtagi tara marini panba sagol se numita shwarda din thogle Numit asida lekhidrabagi atma santi gidamak ngamjaba hai lekharadang Siri Hari ki charanda Hari Sankirtan ga loina na kachagadori Upalakes da Brahman Vaishnav ahalaman imai bel marumapang khwai punamangna matam chana lengbirak-tuna Hari Nam Sarvan Tawiranaba Diamond TV Wahong Radio gi thongda Paujenjari ba Thoksom Naba Singh Machanupa Thoksom Kanta Singh Machanupa Thoksom Ongbi Devla Devi Mamongnupi Thoksom Ongbi Nungsi Devi Mamongnupi Ningthokjom Ongbi Nandita Devi Machanupi Ngangom Ongbi Melody Devi Machanupi Thoksom Beauty Devi Masunupi Thoksom Soma Elaistobi Devi Masunupi Thoksom Jogita Devi Masunupi Khangabok Mayelikai Langshan Bureau Advanced Computer Learning Center and Authorized Computer Training Institute under National Institute of Electronics and Information Technology NILIT Thoban Mayai later NILIT Amadi Ministry of Education Government of Indiana jointly certified Tauraba Computer Center Aman Matik Charaba NILIT ki Oza Singna Takpi Tambibada Natana NILIT na issue Tauriba Lyric Sing Free the Piduna Takpi Tambiriba Advanced Computer Learning Center Thoban Mayai later Mafam asida tonga computer ki course sing tamnanabagi khudong saba pijari CABA MDTP PGDCA DCA BCC CCC Teleweight GST AI Python masih khakta na tonga khudong saba su pijari free supply of books 100% scholarship under NSP genuine certificate affiliated under NILIT separate practical and theory classes one student one computer regular module exam free license software free Wi-Fi asida singba khudong saba kaya marum pijari ba mafam last date of registration lakliba March kitang ani English sing ani kungamanga Akopa marol gidama call to view 7005-246774 loinana 8837-401047 loinana WhatsApp number 961-5602-424 ngasi magtanabiu unabiu Advanced Computer Learning Center and Authorized Computer Training Center Thobal Mayai later Hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunjai Lekai Mafam masida Ayush ki laing bagi khudong saba phangbiragani loinana makhal khudimaki therapy tobagi khudong saba su phangbigani therapy makhal singa dudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibromassage back therapy weight loss therapy asina sima makhal kaya gi therapy sing phangbigan loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yadaba sina singba sigi laing gi khudong saba pijari masi khaktana tana allergic oiba gout leiba heart amadi masigi mari leinaba laina sing diabetes amadi haksang gi weight hengatpa tonga balaina kaya gi maram dasu tanabi be yagani Ningtokaba numit tagina thangja numit ki ayuk pung 8 dagina pung 2 fauba loinana nomaiji numit ayuk pung 9 dagina nungthil pung 3 faubagi Dr. Unabi bagi khudong saba phangbigan akopa marol gidama 8413
935890 loinana 600996845 Ayush Healing Point Cure with Care Armani Building Pakhangla Pomparing Kaksin Khunyai Lekhai Nungairaba Paujel New Era Higher Secondary School Thobal Wang Matabana High School Living Certificate Examination 2025 ta Saru Yarima Mahiru Singde Yai Paujel Pizari Loinana How Kibat Sahi Kayadagi School Asina Leptona Class 11 Science ki Special Free Foundation Course Tobugumna Handak Chahi Lagliba March ki Tangkun English Singini Kun Mangadagi Paujari Last date of form issue Lagliba March ki Tang Tare English Singini Kun Manga Last date of form submission Lagliba March ki Tang Tara Mapan English Singini Kun Manga Ningtina train torbo oza singna subject suna haibadi physics chemistry biology mathematics english amadi computer science na chingba ayukta subject ahum nungthilda subject ahum ayuk pung manga dagi hojaragan arapa mafam dagi course asibu yawbingo mahiro singidama free boarding ki khudong chaba su pizari school asina hobudagi lepa leitana kosena loba higher secondary examination singda 4 5th 12th 13th 14th 15th 17th loinana 18 amadi 20 rank puthokpa ngamjakre free coaching class asibu interest lebiba mahiro singna pizariba mobile number 8837040537 Loinana 708-524-7055 Amadi 9612-915991 Hairiba number sing stegi netada School da lengbi raktuna khambi ba yagani Paujen jariba New Era Higher Secondary School Thobal Wang Mathaba Mapam Chakoba Yaithok Chari Kumari Moirang Them Chanchan Devi Amadi Thobal Athokpa Makha Lekai da leba Athokpam Nando Singaki Machanupa Siriman Athokpam Vikas Singhaga Lagliba Nomaiji Numita Mangani Chakogani Haina Torumba Adu Nupa Mayumgi Ahal Ama Leitaba Haibadi Yum Mangwana Maram Oiraga Mapam Chakobagi Torumasi Matam Kharagi Oina Yaithok Chare Kangan Zariba Moirang Them Indrajit Apopa Moirang Them Ombi Landhoni Devi Apopi Nongpok Semai Sikhong Bazar Eastern Lily Drinking Water Gi Anauba Ezen Mangagi Mafam Miyam da Pizari Eastern Lily Drinking Water Pambi Bisingna Pungdong Bamgi Oina 8131-915180 Leiteng Enterprises Pungdong Bamdagi Fangbigani Ani Shube Ezen na Water Wall Kanchipur Imphal West